Manipuri Wari channel asibu subscribe tawbiyu. Subscribe namaba matungda bell icon da mu nambiyu. Anau video sing lakpada khangnaba. Aduga video sing asibusu like tawbiyu. Amadi share tawba kaubiganu. Nongma numit da chingya yeba matam atiyada nganganarba machugi nongjabina atiyada thokpada turelgi imaida tariba mamido uraga kanagumba madi punchigi awa nungai haukraba wari loina mari mari ningsinglakli hairiba turel asigi maming iril turel thekna koina chenba turel ne Prakash torbanda famna mitluda pirangna khangaude takiba laimaida he thamoi nangna ngasi se amuk ningsinghale mahakpu pukningda khali nungsiba haibasi maya yamna kali kappa nokpa masigi manungda yauri hainaba lei kappa nokpa machin manawni kainaba lairambagi nungsibagi magunche henbani taibangda mallaba chenada iduna lehauraba asengba nungsiba amagi warini wasak Prakash pido taithoi mathanda khanghaudana macindagi thoki nungsi wahai asini mabu kafan biramba magi thawai oirambi maga ahanba thengnakiba maphamdi kaisampani mapunsigi ahanba oina hek nupi haibase khanglakpada thengnakiba nupine nungsi Prakash yamna laiba imung amada pokpa nupani mama mapana machin manau humpoi Prakashna ahani makhataba machin manau ani lei hingnabagi lanfamda apokpana suraga imungdu purami Prakashki mamasu honaba duki matik kalami imungi thabakta natana afangba thabak surami aduga numidangi matamdana fisa kolda kaduna ahing tanglo thenglaba kanagisu michik mirau kol tadraba matam phawa fisaduna imungdo chakhum mai muttanaba honarami Prakash mahi tamnaba honabada yamna awaba oirami ningba thungdabana masaruk oina haurakhi chaba machet thakpa machet oina chaba phangdaba imung oirami Prakashki imung Prakashna mahi tamlakpada electric bulb amagi mangal phawba thanba ngamdaba imung oibana bulb ki mangalda lairik paba phanglakte sumna tangi thangoi podolga michel kairaba lemtangi mangalda lairik mayekto parakhi Prakashki mama mapana yamna wana hotnaduna mahakpu miraktenna honakhi high school living certificate 10 exam tharamdaida boarding da Prakash laiba taki adubu upaidi laite sen yaudana imungi awatpa menaba yaujaba marupto kakthatke aduga machabu boarding da thamki hainaba lai ina khunba tarana lairba mabu sagutpa ngamde haibadi lairba ki michang laite mateng pangbinaba watli haibani matamna kanabusu ngaibide asum haukhibana exam thakre wana hona jabagi mahi phangle exam haidorakpada Prakash exam pass tawre matamsida Prakash yamna nauri ahangba malangum angouba chebangum thamoida kanagisu mami tadri matamdo Manipurda mobile phone ahanba changlakpa matamne lekai amada phone paiba mi masing thiba yari Prakashki imungisu mobile phone ama leirami apokpana paiba exam loibagi ahangba matam hoibana school gi lapta tinarakpa thengnarakpa marup mapang kaya amagi phone da wari sanaki Prakashki mamanabi amana Prakashta marup karaida tamagena hanglakhi matam khargi tungda phone da matamsida Prakash 11 standard kare anakpa higher secondary amada Prakashna khumi marup aidi sida dum tammeda noiga manana tambasu phangdre noida ada tamlamgani ne mamanabina khume bye aidi nupi ngakta tamba mafamda tamme TGI secondary da punsigi anganba ayukni thamoida nungsiba haibado lakpa matam yaurki Prakashki su yening tha lakpada karamba upalna yening hundaba yawbuge Prakashki thamoisu yening tha haibado yaurki khangaudana magi marupna nongma phone da kanagumi amagi number piraki khangnau haidana
ꯑꯗꯨꯕꯨ ꯀꯟꯗꯤꯁꯟ ꯑꯃꯗ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯀꯅꯥꯁꯨ ꯈꯪꯍꯜꯂꯛꯀꯅꯨ, ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯒ ꯍꯪꯉꯣ, ꯃꯥꯅ ꯄꯤꯕꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯄ꯭ꯔꯀꯥꯁꯁꯨ ꯌꯥꯔꯝꯃꯤ꯫ ꯍꯣꯏ ꯃꯔꯨꯞ, ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯔꯔꯣꯏ, ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯃꯔꯨꯞ꯫ ꯊꯝꯈ꯭ꯔꯦ ꯐꯣꯟ ꯄ꯭ꯔꯀꯥꯁ ꯋꯥꯗꯨ ꯍꯥꯏꯔꯒ꯫ ꯃꯇꯝꯗꯣ ꯑꯁꯤꯠ ꯑꯋꯥꯟꯊꯥꯒꯤ ꯎꯄꯥꯜꯅ ꯃꯅꯥ ꯀꯦꯟꯗꯨꯅ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯄ ꯃꯇꯝꯅꯤ꯫ ꯃꯥꯂꯪꯕ ꯅꯨꯡꯁꯤꯠꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯨꯝꯗꯨꯅ ꯄꯨꯔꯤ ꯑꯀꯪꯕ ꯎꯅꯥꯁꯤꯡꯗꯣ꯫ ꯄ꯭ꯔꯀꯥꯁꯀꯤ ꯊꯃꯣꯏꯁꯨ ꯑꯉꯥꯎꯕ ꯃꯥꯂꯪꯒꯨꯝꯕꯅꯤ, ꯄꯟꯂꯦꯞꯐꯝ ꯈꯪꯗ꯭ꯔꯤꯕ꯫ ꯅꯣꯡꯃ ꯄ꯭ꯔꯀꯥꯁꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯣꯕꯥꯏꯜꯗ ꯃꯦꯁꯦꯖ ꯊꯥꯏ꯫ ꯄꯤꯔꯛꯄ ꯅꯝꯕꯔꯗꯨꯗ, ꯆꯥꯛ ꯆꯥꯔꯕꯣ ꯚꯥꯏ? ꯀꯔꯤꯒꯤꯅꯣ ꯈꯪꯗꯕ ꯃꯤꯍꯨꯜ ꯑꯃ ꯆꯣꯡꯂꯛꯈꯤ ꯄ꯭ꯔꯀꯥꯁ꯫ ꯌꯥꯝꯅ ꯇꯌꯥꯡꯗ ꯁꯣꯏꯅꯔꯝꯃꯤ꯫ ꯍꯥꯏꯐꯝ ꯈꯪꯗꯦ, ꯃꯦꯁꯦꯖꯇꯣ ꯌꯧꯈ꯭ꯔꯦ, ꯃꯤꯍꯨꯜꯗꯤ ꯂꯦꯞꯇ꯭ꯔꯦ, ꯗꯪ ꯗꯪ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯈꯪꯍꯧꯗꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈꯤ꯫ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯄ꯭ꯔꯀꯥꯁ, ꯑꯗꯨꯒ ꯋꯥꯈꯜ ꯇꯧꯔꯦ꯫ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯅꯨꯄꯥꯅꯕꯨ ꯀꯩꯗꯧꯒꯦ ꯃꯁꯤ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒꯦꯅ꯫ ꯄ꯭ꯔꯀꯥꯁꯅ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯗ ꯃꯦꯁꯦꯖ ꯊꯥꯕ ꯁꯥꯔꯒ, ꯚꯥꯏ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯝꯃꯤ꯫ ꯀꯅꯥꯗ ꯊꯥꯕ ꯑꯣꯏꯔꯕꯅꯣ? ꯑꯩꯗꯤ ꯅꯪꯒꯤ ꯐ꯭ꯔꯦꯟ ꯅꯠꯇꯦ, ꯅꯝꯕꯔꯁꯦ ꯆꯦꯛ ꯑꯃꯨꯛꯇ ꯇꯧꯕꯤꯌꯣꯅ ꯃꯦꯁꯦꯖ ꯍꯜꯂꯛꯑꯝꯃꯤ꯫ ꯄ꯭ꯔꯀꯥꯁꯇꯤ ꯈꯪꯅ ꯈꯪꯅ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯉꯝꯅꯕ ꯈꯨꯝꯃꯦ꯫ ꯑꯗꯣ ꯅꯝꯕꯔꯁꯦ ꯁꯣꯏꯔꯝꯃꯦ, ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯃꯤꯡ ꯂꯩꯐꯝ ꯂꯣꯏꯅ ꯍꯪꯂꯦ, ꯃꯊꯪ ꯃꯊꯪ꯫ ꯄ꯭ꯔꯀꯥꯁꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ, ꯑꯩꯒꯤ ꯃꯤꯡ ꯅꯨꯡꯁꯤ, ꯆꯔꯥꯡꯄꯥꯠꯇꯒꯤꯅꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯕꯁꯟꯇ ꯌꯧꯔꯛꯂꯦ ꯄ꯭ꯔꯀꯥꯁꯀꯤ ꯊꯃꯣꯏ ꯉꯁꯤꯗꯤ ꯏꯉꯥꯎ ꯉꯥꯎꯔꯝꯕꯗꯣ꯫ ꯅꯨꯡꯁꯤꯒ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯔꯛꯄꯗꯒꯤ ꯈꯪꯅꯔꯛꯈꯤ꯫ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯅꯨꯡꯁꯤꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯔꯛꯀꯦ꯫ ꯅꯨꯡꯁꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯄꯨꯝꯅꯃꯛ ꯁꯦꯟꯅ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯗꯕ ꯑꯃꯈꯛꯅꯤ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯠꯂꯤꯕꯁꯤ, ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ, ꯃꯗꯨꯁꯨ ꯇꯥꯏꯕꯪꯄꯥꯜꯗ ꯁꯣꯟꯅꯔꯤꯕ ꯀꯣꯔꯧ ꯅꯣꯡꯃꯗꯣꯜ ꯃꯥꯅ ꯋꯥꯡꯕ꯭ꯔꯥ, ꯄꯟꯊꯧ ꯏꯄꯥꯅ ꯃꯋꯥꯡꯉꯤ ꯍꯥꯏꯅꯔꯤꯕ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯤ ꯃꯥꯒꯤ ꯁꯔꯨꯛ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯅ ꯂꯃꯈꯥꯡꯗ ꯍꯨꯝꯗꯨꯅ ꯄꯨꯕꯤꯈꯤꯕꯅꯤ ꯃꯤꯅꯨꯡꯁꯤꯗꯣ ꯃꯐꯝꯗꯒꯤ ꯁꯦꯠꯇꯨꯅ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯄꯥꯒꯤ ꯏꯈꯧ ꯂꯥꯡꯕꯗꯤ ꯂꯦꯞꯈꯤꯗꯦ꯫ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯃꯄꯥ ꯂꯩꯅ ꯂꯩꯅ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯗ꯭ꯔꯕ ꯃꯆꯥ ꯑꯃꯒꯤ ꯊꯃꯣꯏ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯄꯥꯜ ꯊꯣꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯔꯁꯨ ꯃꯣꯡꯕ ꯁꯪꯒꯥꯏꯗ ꯈꯣꯝꯅꯤꯟꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯂꯝꯂꯣꯏ? ꯃꯃꯥꯟꯅꯕ ꯀꯌꯥꯅ ꯃꯄꯥꯗ ꯑꯣꯏꯅꯖꯕꯗꯣ ꯃꯥꯒꯤꯗꯤ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯝ꯫ ꯀꯅꯥꯁꯨ ꯄꯥꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯅ ꯇꯝꯈꯤꯕꯅ, ꯅꯨꯡꯁꯤ ꯑꯄꯣꯛꯄ ꯃꯄꯥꯒ ꯂꯩꯃꯤꯟꯅꯕ ꯐꯪꯂꯝꯗꯦ, ꯃꯃꯥꯅ ꯁꯦꯟꯅꯔꯒ ꯆꯥꯎꯔꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔꯗꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯈꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯒꯤ ꯃꯄꯥꯅ ꯑꯇꯣꯞꯄ ꯃꯃꯥ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯇꯣꯈꯥꯏꯅ ꯂꯩꯅꯈꯤ꯫ ꯃꯄꯥꯅ ꯅꯨꯡꯁꯤꯒꯤ ꯆꯥꯛꯊꯥꯛ ꯍꯥꯏꯕ ꯇꯥꯔꯦ, ꯊꯥꯒꯤ ꯁꯦꯟꯐꯝ ꯈꯔꯗꯤ ꯄꯤꯔꯝꯃꯤ ꯃꯥꯒꯤ ꯇꯣꯂꯣꯞꯇꯒꯤ꯫ ꯅꯨꯡꯁꯤꯒꯤ ꯄꯥꯕꯨꯡ ꯃꯅꯤꯄꯨꯔꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯋꯜꯗꯥꯔꯒꯤ ꯐꯝ ꯄꯨꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯂꯩꯈꯤꯕꯅꯤ ꯀ꯭ꯋꯥꯇꯔꯗ꯫ ꯅꯨꯡꯁꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩ, ꯃꯃꯥ ꯑꯅꯤꯁꯨꯕꯅ ꯄꯣꯛꯄꯅꯤ꯫ ꯅꯨꯡꯁꯤꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯄꯥꯟ ꯗꯨꯀꯥꯟ ꯑꯃ ꯇꯧꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ꯫ ꯑꯄꯣꯛꯄꯤꯒ ꯃꯥꯒꯅ ꯐꯝꯃꯤ꯫ ꯅꯨꯡꯁꯤ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯇꯨꯅ ꯍꯧꯖꯤꯛ 11 ꯁ꯭ꯇꯦꯟꯗꯔꯗ ꯀꯥꯔꯦ, ꯇꯤ.ꯖꯤ. ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ꯫ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ꯫ ꯄ꯭ꯔꯀꯥꯁ ꯅꯨꯡꯁꯤꯕꯗ ꯂꯨꯞꯄ ꯍꯧꯔꯛꯈꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯎ ꯉꯥꯏꯕꯗ ꯃꯇꯝ ꯀꯌꯥ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯀꯅꯥꯁꯨ ꯇꯝꯕ ꯉꯝꯗꯦ꯫ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯕ ꯄ꯭ꯔꯀꯥꯁ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ ꯈꯟꯕ ꯃꯇꯝꯗꯣ ꯌꯧꯔꯛꯈꯤ꯫ ꯅꯨꯡꯁꯤ ꯑꯃꯗꯤ ꯄ꯭ꯔꯀꯥꯁ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗꯕ ꯌꯥꯗꯕꯒꯨꯝ ꯑꯃꯅ ꯑꯃꯕꯨ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ꯫ ꯕꯁꯟꯇ ꯂꯥꯛꯄꯗꯒꯤ ꯎꯄꯥꯜꯅ ꯌꯦꯅꯤꯡ ꯍꯨꯟꯕꯒꯨꯝ ꯅꯨꯡꯁꯤ ꯌꯦꯅꯤꯡ ꯍꯨꯜꯂꯦ ꯄ꯭ꯔꯀꯥꯁꯀꯤꯁꯨ꯫ ꯑꯁꯥ ꯀꯌꯥ ꯑꯃꯁꯨ ꯁꯥꯒꯠꯆꯈꯤ ꯃꯪꯂꯥꯟ ꯑꯣꯏꯅ꯫ ꯄ꯭ꯔꯀꯥꯁꯀ ꯅꯨꯡꯁꯤꯒ ꯁꯛ ꯈꯪꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯊꯥꯔꯛꯎ ꯍꯥꯏꯅꯈꯤ꯫ ꯄ꯭ꯔꯀꯥꯁꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩꯕꯗꯨꯗ ꯄꯤꯔꯛꯎ ꯐꯣꯇꯣꯗꯣꯅ ꯍꯥꯏꯕꯗꯒꯤ ꯅꯨꯡꯁꯤꯒꯤ ꯐꯣꯇꯣ ꯃꯃꯥꯟꯅꯕꯤꯗ ꯄꯤꯔꯛꯈꯤ, ꯏꯟꯚꯦꯂꯞ ꯑꯃꯗ ꯆꯦꯠꯅ ꯍꯥꯞꯇꯨꯅ꯫ ꯅꯣꯡꯃ ꯄ꯭ꯔꯀꯥꯁꯇ ꯃꯃꯥꯟꯅꯕꯤꯗꯨꯅ, ꯚꯥꯏ ꯅꯪꯒꯤ ꯄꯣꯠ ꯑꯃ ꯄꯤꯔꯛꯑꯦ, ꯂꯧꯕ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯈꯤ꯫ ꯄ꯭ꯔꯀꯥꯁ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯈꯤ꯫ ꯇꯧꯐꯝ ꯈꯪꯈꯤꯗꯦ, ꯈꯨꯗꯛꯇ ꯎꯅꯤꯡꯈꯤ ꯅꯨꯡꯁꯤ ꯃꯥꯒꯤ ꯁꯛꯇꯝꯗꯣ꯫ ꯃꯇꯝꯁꯤꯗ ꯉꯥꯎꯔꯣꯏꯗꯕ ꯀꯅꯥ ꯂꯩꯕꯒꯦ? ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯄ꯭ꯔꯀꯥꯁ
साइकल अमा तोंदुना ममानबीगी युमदा चलमी अदुगा फोटोदु पुरखी हल्लकपगी लंबीदी युम यौखिबा खंगौद्रे प्रकाश वखल अमदा ताउदुना लाकपना प्रकाश की मिहुन चोंगबा होरखी दंग दंग लेप्ट्रे हराउबोय पाखतपोय मिहुनदु चोंगबा प्रकाश मागी तुम्फम फमुंगदा फोटो एनवेलप तो पुसिल्लगा हांगतोकबा होरखी करीबु ओरमगदबा वाखलदा छागतचबा नुंसीगी माइथोंदो ngasi ujaba fangi प्रकाश फोटो सतोरे तपना हाइनबले नुंसीबगी माइथोंग उबसिदी थमोइदा करिनोमा फावेना नुंसीगी फोटो दो उबदा प्रकाश ngayakti मिचानखी फोटो दुदा तुमिन मुन्ने यंगजखी अदुगा थमोइदा मोमो नोकजखी नुंसीगी सक्तम दो माइथोंगदना पूर्णिमा थाजगुम नमजबिनी कोइदानै ताथरकपदा लिरुंग तेनगुमना कोलिबा पिसुमनी दो कयागी मतिक फजे कोइराउ नबरी मिसना अनि अदुगा मोमन मिनोक अमसु तमलमी हाइफेट नोकफेट तौना कुतक तौबी खजाइदा तंगांग तंगांगी मरौ लेना येंगबा माली मागी सक्तम दो मसी उरुबदा प्रकाश की थमोय करी ओरमगनी अमुक्ता उद्रिबा फजरबा सक्तम दुना माबु सुमतखरे पुकनिंग दे खल्ली नंगबु ऐगी नुंसी खंगौदे प्रकाश की मसिंदगी थोकी वाहै नुंसी ngayhak mangak nambagum laiki mikuptugi tungda प्रकाश वखल तारके अदुगा नोकी इहे आइना तौरिसिबु करिनो आइदी वखल अमदा ताउरेदना ममाना इबुंगो चाक चारु लाओ नंगबो थेंगेने कौरखी प्रकाशता प्रकाशना फोटो दु नुंसीना चुपलगा मागी मोन मखादा थनमलगा हगुलखी फमुंगदगी चाक चाफम यौरे ngasidi प्रकाश मथंदा इकाइबा मा फाउरे चाक चाबदा ममागी ममांगदा चाक तो चाफम धकपुम खंगलमदे चाखोम अमा अनि चारगा इमा आई ngasidi चाक याम लामद्रे हायगा हगुलखी नुमितुगी नुमिदांगदा नुंसीगी फोन लामी प्रकाश नाहन खैगा मानद्रे करीबु हायरक तौरिबा खनबदा फोन दो तपना ओकलमी अदुगा हेलो नुंसी ना हायरमी नुंसीना आइगी फोटो फंगलबो इमानबीदा पीखिबनी प्रकाशना फंगे नुंसी नंगसे यामना फजे नुंसी नंगदी नमाइगजे कोइदानै खजाइगजे अंतक तवे आइदी पुंगाव ngawrebo नुंसीना खुमे हा नंगसु आइबु यामना थाकत पिरेदा कैसु फजदबनिको प्रकाशना खंगदे आइदी नंगबु सेगने नुंसीबगी ओइरा माले नंगोंद पुंगाव ngawre आइदी नुंसी मसी हाइनेरगा प्रकाश अमदी नुंसी थवाई तंदा नोकलमी मिटकुप सिनी मयामना तानरिबा पुकमेन पाउमेनबगी नुंगाइबा मिकुप हाइबदो नुमितुमा लोइखरे नुंसी वारितना पुमथन थल्लगा मथंगी नुमिता उचेक वया कयाना नुंसीना खोंगली अयुकी फजबा मसक हापतुना कोरोहनबा माना थोक्ट्रिङै अहिंगी लिकला तंफायाय तिंगोई मतोलदा लंगना मन्नी मुक्तागुम गांथोइरी बसंतगी मतम ओइबना अकोइबदो पुमसंग संगलमी येंबगी पेनबा नाइदी अतियासु संगबानरमी लैसिल नोंफाय मता थांगद्रबा नुमित अमसु ओइरमी प्रकाश नोंगानबगी उचेक वया कयाना खोंगबदो तारग हगुलै अदुगा थोंनावदो हांगदोई येंथोखिबदा तामना उरिबा असंगबा लबुक लमांगदो येंगलमी फजबगीसु मपाल नाइरमदे मागी थोंनाव मपासे लबुक उई मोइगी युमसे लबुक मपाल हाइफेट नकना लैबिरमी प्रकाश थोलकपदा मखुत्ता नुंसीगी फोटो यावबा इनवेलप पायरगा थोलकी अदुगा मखुतना लौथोकलगा असंगबा फजरबा लबुक लोमदा ओंदुना थांगतुने येंगलमी मुन्ना मोमो नोकसे प्रकाश अयुकी फजबगा पुनखिबदा नुंसीगी माइथोंसु फजबा हेंकलमी थवाई ताना येंगलंगैदा कौरखी तुंगदगी प्रकाश की ममाना इबुंगो करिनो तौरिदुबो कनागी फोटोनो अयुक्सिदा पायरगा तौरिदो प्रकाश इमा कैसुंगनते इमा मीगिने हाइदोकी मखुतना तुंगदा पाइदुना लोसिलमी फोटोदो प्रकाश पाखतबगा इकाइबगा पुलमी तौरिबा मतौदो उबदा ममाना ngausinanu nang angang yamna oiriko like the pungning changgedi haidraga si hairamga tumina changkhre imungda प्रकाश ngasi ikai nungsi yanai adubu thamoidadi momo nokcherami photo do imungda thamkhre aduga yumgi thabak losilami ayuki matam khara haukhre school chatbagi matam yaure प्रकाश fi sele loisille loibaga photo do magi lairik manungda hapchinkhre aduga chak charge school lai
School chatpada wakhal amada tawraga chatli. School yaubaga magi mamanabasingda wari lirami. Bai, aiga hanta khangnaba nupido magi photo thare. Masakti leitre yam phajai. Pura ngaure ai mamanabana. Adudi akhoisu yengine. Purak karaino. Prakashna. Pure. Ado noida yenganbadi pamuida. Mamanabana. Yari ibungo. Kasuk tumjallo. Chat putorose. Photo do like maraktagi tapna satore Prakashna. Nang haudre mamanabana chat laki. Aduga yengi. Wow, bai sidi phajai as nang nadaudi kape he. Kari lamdagi no hairo bai. Amukta Prakashna. Bai, yari poktagi ne. Aide amukta unadriko. Mamanabana. Adugibu nongma chatlaga to unarjo nupanabu. Wari makha khara sanare moi ani. Aduga numittugi school matam loiraduna mayumda hanakre. Prakash hantak marakse nungsibada pura lukre. Tumba chaba animak magi nungsi uduna lairami. Nongma nungsina Prakash ta hairei. Aigi photo urabanina nangisu amuk tharo hairaki. Prakashna photo kapa chale. Matam sida Prakash hakchanga se parap tawrami. Photo ma kapaga pure. Aduga matam khara lairaga nongma Prakash magi mamanabigi manakta photo do thinba chatlami. Bai, si amta nuksida pibiyo. Piramlaga mayumda halaki. Matamna kanabusu ngaibide asum haukibana Prakash amadi nungsi makhoi ani nungsi mari chat pahingalakwi. Nungsida photo do pirami mamanabina harau lahawi. Mayam punna hangdoktuna school da yenglami Prakash ki photo do. Numituma school ni class do Prakash amadi nungsi makhoi ani gi warina pumnin nilami. Nopaga khebaga nupi mayam punbagi hongnabi. Nungsi mayumda halae. Yum yaubaga phi hongle chak cha thoe. Aduga dukanda mamagi mateng pangba thoklai. Nungsi na dukan phamauraga mamado kaithien pot leiba chatkre. Awat apa dukan gi pot lobo chatpani. Matang sida nungsi ngasai gi photo do ningsing lai. Manak laiba mobile do laukhatlaga phone call ama tawmi Prakash ta. Phone ring chatlami adubu phone di receive tawrakhide. Nungsina khali kari tawraba jano nan kaidi phone tawbaga adum receive tawbani ngasidi pairakte amukta ka tawgeda. Phone do anirak tawraba matungda phone receive tawrakhi. Hello, kaidawre phone paidradi tumin lairido kaidawrage. Ngaktang lairaga phone dagi ai mamani kanano karaidagi no hanglakhi. Nungsina mihundang dang chonglami. Ima ai mamanabine yari poktagine si hairaga pakhatana phone do kaktatke. Tanjaduda mi pot laiba lai. Pot tammi nungsi. Numitchigi numidangda Prakash ta mamana chak charikanda yamna tapna hairei. Ibungo napagi phone sida nupi macha ama phone tawraklami. Nangi namanabine hai yari poktagi. Kanano adubu ha. Prakash pakhale. Chak to hupa chap lepi. Nganglak tawba mandana. Ising yaum ama thakchille aduga khummi. Ima aigi friend nungsi kaubane kari hairake. Mamana kasuk hairakte da sum hangbane. Pakhatlira karino adum thamkre phone do. Ibungo nang ngausinnaba yadeko. Napana warise noigine. Haujik noina irangda tawduna ngauradi like ta soirakani. Maduna tungda kaiba yamna lakani. Imana pamliba mithoi mihenbase phangba ngamoiko. Hoi ima yareba. Prakash na khummi. Prakash chak to makhut ham to aduga magi kada tuminna changkhre. Like pagina table manakta famdare. Like to hek phangdokpaga ngasaigi mana hapkiba photo do thengnare. Munna yenge aduga mondrang sanarami. Nungsi nangse kaidongai thengnagadaba aiga. Aise nangonda pura ngaure he. Murum soli. Like ki wakalga changkhidre adum. Tawduna laikre pura angaubaga pangkakni. Matam sini nongling nusitka pangkak oi hainariba. Afafata khangdaba mana khanbada chummena khanba. Macha singbu senabigadaba matam suni. Aranba maikaida chatkidanaba mama mapa oibasingna. Prakash ki mamana lotna machabu semnai. Machabu kari tawrige se yengsilli. Aduna mamana mana tawrido urami. Masase siguma matam yaure. Khangbana chai thangbagi mahut them naudana semtoknaba honari. Mamana
ꯀꯔꯤꯃꯇ ꯈꯪꯗꯕ ꯁꯥꯔꯒ ꯀꯧꯔꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯗ꯭ꯔꯕꯣ? ꯅꯣꯛꯇꯅ ꯂꯩꯔꯕꯣ? ꯂꯥꯏꯔꯤꯛꯇꯣ ꯉꯥꯏꯍꯥꯛ ꯄꯥꯊꯣꯛꯑꯣ꯫ ꯍꯣꯔꯦꯟ ꯅꯄꯥ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯩꯅꯤ, ꯍꯣꯔꯦꯟ ꯀꯣ?" "ꯍꯣꯏ ꯏꯃꯥ." ꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯀꯥꯁ ꯐꯣꯇꯣꯗꯣ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯈꯠꯂꯦ ꯃꯃꯥꯅ ꯈꯪꯂꯝꯒꯗ꯭ꯔꯅ ꯃꯥꯒꯤ ꯗꯥꯏꯔꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯈ꯭ꯔꯦ ꯐꯣꯇꯣꯗꯣ꯫ ꯄ꯭ꯔꯀꯥꯁꯀꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯗꯥꯏꯔꯤ ꯑꯃꯗ ꯏꯁꯤꯜꯂꯒ ꯊꯝꯃꯤ, ꯀꯅꯥꯁꯨ ꯈꯪꯍꯟꯗꯦ꯫ ꯄ꯭ꯔꯀꯥꯁ ꯃꯍꯩꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯧꯔꯛꯈꯤꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤꯕꯗ ꯉꯥꯎꯖꯕꯒꯤ ꯋꯥꯅꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯔꯦ, ꯀꯣꯛꯇ ꯆꯪꯗ꯭ꯔꯦ꯫ ꯃꯤꯠꯅ ꯂꯥꯏꯔꯤꯛꯇ, ꯋꯥꯈꯜꯅ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯦ꯫ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ, ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯒ ꯂꯥꯏꯔꯤꯛꯇꯣ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯋꯥꯔꯝꯃꯤ, ꯐꯣꯟ ꯄꯥꯏꯔꯛꯇꯕꯒꯤ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯄ꯭ꯔꯀꯥꯁꯅ ꯅꯨꯡꯁꯤꯗ ꯐꯣꯟ ꯇꯧꯏ꯫ ꯁꯥꯎꯅꯤꯡꯗꯅ ꯔꯤꯁꯤꯞ ꯇꯧꯔꯝꯗꯦ ꯅꯨꯡꯁꯤꯅ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯒꯤ ꯑꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ "ꯀꯩꯒꯤ ꯐꯣꯟ ꯄꯥꯏꯗꯕ? ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ." ꯁꯥꯎꯖꯤꯟꯅꯔꯒ ꯑꯣꯏꯅꯖꯔꯝꯃꯤ ꯅꯨꯡꯁꯤꯅ ꯄ꯭ꯔꯀꯥꯁꯇ꯫ ꯄ꯭ꯔꯀꯥꯁꯅ "ꯌꯥꯗ ꯇꯧꯔꯤꯅꯦ ꯁꯣꯝꯗ꯫ ꯃꯃꯥꯅ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯈꯪꯉꯦ, ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯦꯅ ꯉꯥꯡꯉꯤ, ꯑꯗꯨꯒꯤ ꯀꯤꯗꯅ ꯐꯣꯟꯗꯣ パイꯗꯕꯅꯤ꯫ ꯉꯁꯤ ꯄꯥꯏꯔꯛꯂꯤꯁꯤꯅꯦ꯫ ꯑꯗꯣ ꯑꯩ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯩꯗꯤ ꯊꯤꯕꯅꯤꯗ, ꯅꯪꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯐꯖꯕ." ꯅꯨꯡꯁꯤꯅ "ꯁ꯭ꯀꯨꯜꯗ ꯃꯌꯥꯝ ꯆꯪꯗꯅ ꯂꯣꯏꯈ꯭ꯔꯦ ꯐꯣꯇꯣꯗꯣ ꯋꯥꯔꯤꯒꯗ꯫ ꯑꯗꯣ ꯏꯕꯥꯅꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯦꯡꯅꯒꯗꯧꯔꯤꯕ?" ꯄ꯭ꯔꯀꯥꯁꯅ ꯈꯨꯝꯃꯤ, "ꯈꯪꯗꯦ, ꯃꯇꯥꯡ ꯆꯥꯕꯗ ꯊꯦꯡꯅꯁꯦ, ꯑꯩ ꯂꯥꯛꯀꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯣꯏ ꯑꯅꯤ, ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈ꯭ꯔꯦ꯫ ꯊꯥ 3-4 ꯁꯨꯈ꯭ꯔꯦ ꯃꯣꯏ ꯑꯅꯤ ꯈꯪꯅꯔꯛꯄ꯫ ꯄ꯭ꯔꯀꯥꯁꯀꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯕ ꯃꯇꯨꯡꯗ ꯅꯨꯡꯁꯤꯅ ꯄ꯭ꯔꯀꯥꯁꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯔꯛꯏ꯫ ꯄ꯭ꯔꯀꯥꯁ 11 ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜꯑꯞ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ꯫ ꯅꯨꯡꯁꯤꯅ ꯄ꯭ꯔꯀꯥꯁꯀꯤ ꯑꯋꯥꯕꯗꯨ ꯎꯔꯗꯨꯅ "ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯅ ꯄꯤꯔꯛꯀꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯄ꯭ꯔꯀꯥꯁ "ꯌꯥꯔꯅꯤꯗ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯈꯪꯉꯤ ꯄ꯭ꯔꯀꯥꯁ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕꯁꯦ, ꯑꯗꯨꯅ ꯕꯣꯏꯗ ꯐꯖꯅ ꯊꯨꯞꯂꯒ ꯁ꯭ꯇꯦꯞꯂꯔ ꯄꯤꯟꯅ ꯆꯦꯠꯅ ꯐꯥꯖꯤꯜꯂꯒ ꯃꯃꯥꯟꯅꯕꯤꯗ ꯄꯤꯔꯛꯈꯤ꯫ ꯅꯣꯡꯃ ꯄ꯭ꯔꯀꯥꯁꯇ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ꯫ ꯃꯃꯥꯟꯅꯕꯤꯒꯤ ꯑꯣꯏꯔꯝꯃꯤ꯫ "ꯚꯥꯏ, ꯅꯪꯒꯤ ꯄꯣꯠ ꯑꯃ ꯄꯤꯔꯛꯑꯦ, ꯂꯧꯕ ꯂꯥꯛꯑꯣ ꯉꯁꯤ" ꯍꯥꯏꯔꯛꯈꯤ꯫ "ꯍꯣꯏ ꯚꯥꯏ, ꯂꯥꯛꯀꯦ." ꯄ꯭ꯔꯀꯥꯁ ꯂꯧꯕ ꯆꯠꯂꯤ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯗꯨꯅ꯫ ꯄꯨꯔꯛꯑꯦ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯝꯒꯗꯕ ꯁꯤꯕꯨ ꯈꯟꯖꯥꯟꯅꯩ꯫ ꯌꯨꯝ ꯌꯧꯈꯤꯕꯒ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯐꯣꯔꯝ ꯐꯤꯜꯑꯞ ꯇꯧꯅꯕ ꯄꯩꯁꯥ ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯔꯀꯥꯁ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯥꯒꯤ ꯂꯩꯇꯕ ꯃꯇꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯂꯛꯄꯒꯤ, ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯗ꯭ꯔꯤꯕ ꯃꯥꯅ ꯑꯁꯤ ꯌꯧꯅ ꯈꯟꯕꯤꯔꯛꯄꯁꯤꯗ꯫ ꯑꯦꯛꯖꯥꯝꯒꯤ ꯐꯣꯔꯝ ꯐꯤꯜꯑꯞ ꯇꯧꯈ꯭ꯔꯦ꯫ ꯄ꯭ꯔꯀꯥꯁ ꯑꯦꯛꯖꯥꯝꯁꯨ ꯊꯥꯔꯦ, ꯂꯣꯏꯈꯔꯦ꯫ 11 ꯑꯦꯛꯖꯥꯝꯗꯤ ꯄ꯭ꯔꯃꯣꯁꯟ ꯑꯦꯛꯖꯥꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯡ ꯈꯛꯇ ꯆꯨꯝꯅ ꯏꯔꯝꯕꯗ ꯄꯥꯁ ꯑꯗꯨꯝ ꯇꯧꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯊꯥꯈ꯭ꯔꯦ ꯑꯗꯨꯝ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯄ꯭ꯔꯀꯥꯁ ꯄꯩꯁꯥ ꯇꯨꯡꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯒꯦꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛ ꯑꯃꯨꯛꯇ ꯃꯊꯟꯇ ꯄꯣꯠ ꯂꯩꯕ ꯆꯠꯇ꯭ꯔꯤ ꯕꯖꯥꯔꯗ꯫ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯌꯥꯝꯅ ꯄꯪꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯃꯇ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗ ꯍꯧꯔꯝꯃꯤ꯫ "ꯚꯥꯏ, ꯕꯖꯥꯔꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ, ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯑꯃꯇ ꯂꯩꯒꯦ ꯇꯧꯕꯅꯤ." ꯃꯃꯥꯟꯅꯕꯁꯨ ꯍꯔꯥꯎꯅ ꯌꯥꯔꯛꯑꯝꯃꯤ꯫ "ꯍꯣꯏ ꯆꯠꯁꯦ, ꯀꯩꯗꯧꯉꯩ ꯆꯠꯁꯦ ꯍꯥꯏꯕꯅꯣ?" "ꯂꯥꯛꯂꯤꯕ ꯃꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯆꯠꯂꯁꯦ." "ꯍꯣꯏ, ꯁꯣꯏꯅꯗꯕꯤ." ꯁꯤ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯀꯥꯁ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ "ꯅꯨꯡꯁꯤ, ꯑꯩ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯕꯖꯥꯔꯗ ꯂꯥꯛꯀꯅꯤ ꯄꯣꯠ ꯂꯩꯕ, ꯅꯪꯒ ꯊꯦꯡꯅꯕ ꯌꯥꯒꯗ꯭ꯔꯣ? ꯍꯥꯏꯔꯛꯑꯣ." ꯅꯨꯡꯁꯤꯅ "ꯍꯣꯏ ꯌꯥꯏꯌꯦ, ꯁꯣꯏꯗꯕꯤ ꯂꯥꯛꯀꯗ꯭ꯔꯣ?" ꯂꯥꯛꯀꯅꯤ, ꯊꯝꯃꯒꯦꯀꯣ." ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ꯫ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯅ ꯌꯧꯔꯛꯄꯗ ꯀꯔꯤꯒꯤ ꯌꯦꯅꯤꯡ ꯍꯨꯜꯂꯣꯏ? ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯄ꯭ꯔꯀꯥꯁꯀꯤ ꯊꯃꯣꯏ ꯅꯨꯡꯁꯤꯕꯒꯤ ꯏꯄꯣꯝꯅ ꯌꯩꯕꯗ, ꯑꯄꯥꯛꯄ ꯏꯄꯥꯛꯇ ꯏꯊꯛ ꯏꯄꯣꯝꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯒꯨꯝ, ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯂꯩꯇꯥꯗ꯭ꯔꯦ ꯃꯇꯝ ꯄꯨꯝꯕꯗ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯄ꯭ꯔꯀꯥꯁ ꯂꯕꯨꯛ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯖꯕ ꯑꯁꯪꯕ ꯂꯕꯨꯛ ꯂꯝꯍꯥꯡ, ꯐꯧꯅꯥꯅ ꯂꯦꯡ ꯂꯦꯡ ꯆꯠꯄꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯄꯣꯏꯅꯨ ꯊꯥꯒ ꯑꯣꯏꯕꯅ ꯐꯧꯁꯤꯡꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨꯒ ꯄꯥꯡꯀꯛꯅꯤ꯫
ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯜꯂꯤꯕ ꯐꯧꯒꯤ ꯆꯔꯣꯡꯗꯣ ꯃꯥꯂꯪꯕꯅ ꯍꯨꯝꯕꯗ ꯂꯣꯏꯔꯣꯏ ꯇꯧꯔꯝꯃꯤ꯫ ꯄ꯭ꯔꯀꯥꯁꯀꯤ ꯊꯃꯣꯏꯁꯨ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯌꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯁꯨ ꯋꯥꯈꯜꯗ ꯁꯥꯒꯠꯇꯨꯅ ꯑꯅꯤꯒꯤ ꯐꯖꯕꯗꯣ ꯄꯨꯜꯂꯝꯃꯤ ꯃꯥꯒꯤ ꯊꯃꯣꯏꯗ꯫ ꯄ꯭ꯔꯀꯥꯁ ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯔꯛꯄ ꯅꯨꯃꯤꯠꯇꯣ ꯍꯌꯦꯡꯅꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜꯗ ꯆꯔꯥꯡꯅꯕ ꯑꯃꯁꯨ ꯇꯠꯇꯅ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯒ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯣ ꯌꯧꯔꯛꯑꯦ, ꯃꯟꯗꯦ꯫ ꯃꯣꯕꯥꯏꯜ ꯂꯩꯔꯨꯁꯤ ꯍꯥꯏꯅꯕꯗꯣ꯫ ꯄ꯭ꯔꯀꯥꯁ ꯃꯣꯕꯥꯏꯜ ꯂꯩꯕꯒꯤ ꯉꯥꯛꯇ ꯅꯠꯇꯦ ꯋꯥꯈꯜꯗ ꯋꯥꯔꯤꯕꯁꯦ, ꯃꯥꯒꯤ ꯅꯨꯡꯁꯤ ꯎꯕ ꯐꯪꯒꯅꯤ ꯐꯪꯉꯣꯏ, ꯎꯔꯒꯅ ꯀꯔꯤ ꯇꯧꯕ, ꯀꯔꯝꯅ ꯇꯧꯒꯅꯤ, ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ, ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛꯁꯤꯒꯤ ꯃꯔꯨꯝꯗ ꯀꯞꯄꯁꯨ ꯂꯩꯇꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯀꯔꯤ ꯊꯣꯛꯑꯒꯗꯕ꯫ ꯄ꯭ꯔꯀꯥꯁ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯚꯥꯏ ꯂꯩꯇꯕ꯭ꯔꯣ? ꯇꯥꯗꯦꯅ ꯑꯃꯨꯛꯀ ꯀꯧꯒꯦ꯫ ꯍꯣ ꯚꯥꯏ ꯂꯩꯇꯕ꯭ꯔꯣ? ꯏꯃꯨꯡꯗꯒꯤ ꯃꯃꯥꯟꯅꯕꯅ ꯈꯨꯝꯂꯛꯏ꯫ ꯀꯅꯥꯅꯣ? ꯂꯩꯌꯦ, ꯍꯦꯛꯇ ꯆꯪꯂꯛꯑꯣ꯫ ꯄ꯭ꯔꯀꯥꯁ ꯇꯞꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯟꯅꯕꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯃꯥꯟꯅꯕꯅ, ꯚꯥꯏ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ? ꯄ꯭ꯔꯀꯥꯁ, ꯅꯣꯏꯗ ꯂꯥꯛꯏꯅꯦ, ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯌꯦꯡꯅꯤ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯣ ꯀꯥꯎꯔꯕꯣ? ꯃꯃꯥꯟꯅꯕꯅ, ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ, ꯍꯣꯏ ꯆꯠꯁꯤ ꯚꯥꯏ, ꯑꯌꯨꯛꯇ ꯅꯠꯇ꯭ꯔꯒ ꯅꯨꯡꯊꯤꯜꯗꯔꯣ? ꯄ꯭ꯔꯀꯥꯁ, ꯚꯥꯏ ꯆꯥꯛ ꯉꯟꯅ ꯆꯥꯊꯣꯛꯑꯒ ꯑꯌꯨꯛꯇ ꯑꯗꯨꯝ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯄ꯭ꯔꯀꯥꯁ ꯊꯣꯛꯂꯛꯏ, ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ꯫ ꯃꯃꯥꯟꯅꯕꯁꯨ ꯂꯩꯍꯧꯔꯦ ꯑꯗꯨꯝ꯫ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯊꯥꯡꯂꯛꯑꯦ, ꯀꯣꯔꯧꯍꯟꯕꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ, ꯑꯃꯝꯕꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯏꯔꯝꯕ ꯄꯣꯝꯕꯤ ꯆꯦꯛꯂꯥ ꯀꯌꯥꯁꯨ ꯃꯌꯨꯝ ꯃꯀꯣꯜꯗ ꯆꯪꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯗ ꯖꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯄ꯭ꯔꯀꯥꯁ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯍꯌꯦꯡꯁꯦ ꯀꯔꯥꯏꯗ ꯊꯦꯡꯅꯕ, ꯄꯥꯎ ꯑꯃ ꯍꯥꯏꯈꯤꯕꯗꯤ ꯆꯨꯝꯃꯤ ꯈꯜꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯃꯥꯅ ꯀꯧꯔꯛꯏ꯫ ꯍꯣ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯕꯒꯦ? ꯅꯨꯃꯤꯠ ꯇꯥꯔꯦ, ꯊꯣꯡ ꯊꯣꯡꯅꯥꯎꯁꯦ ꯂꯣꯟꯁꯤꯜꯂꯣ ꯑꯃꯨꯛꯇ꯫ ꯄ꯭ꯔꯀꯥꯁ ꯐꯨꯛ ꯍꯧꯒꯠꯂꯦ꯫ ꯍꯣꯏ ꯏꯃꯥ, ꯁꯤ ꯍꯥꯏꯔꯒ ꯂꯣꯟꯁꯤꯜꯂꯦ ꯊꯣꯡꯅꯥꯎꯗꯨ ꯌꯨꯝꯒꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯒꯦꯅ ꯐꯝꯊꯔꯛꯑꯦ ꯇꯦꯕꯜ ꯃꯅꯥꯛꯇ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛꯇꯣ ꯍꯥꯡꯗꯣꯛꯄꯒ ꯀꯣꯛꯇ ꯂꯥꯏꯔꯤꯛꯇꯣ ꯆꯪꯉꯨ ꯌꯥꯔꯝꯗꯦ꯫ ꯈꯟꯈꯤꯕ ꯋꯥꯈꯜꯁꯦ ꯇꯧꯗꯅ ꯂꯩꯕꯁꯦ ꯃꯤꯑꯣꯏꯕꯁꯦ ꯃꯅꯤꯡ ꯊꯨꯡꯗꯦ꯫ ꯃꯥꯁꯨ ꯄꯥꯎ ꯍꯥꯏꯒꯦ ꯈꯟꯈꯤꯕꯅ ꯀꯣꯛꯇ ꯑꯗꯨꯇ ꯈꯜꯂꯝꯃꯤ꯫ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯃꯥ ꯌꯦꯡꯉꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯗꯣ ꯎꯔꯗꯨꯅ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯃꯄꯥꯒꯤ ꯐꯣꯟꯗꯣ ꯂꯣꯠꯅ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯂꯧꯕꯨꯛ ꯃꯄꯥꯜꯂꯣꯝꯗ ꯈꯔ ꯆꯠꯊꯣꯛꯑꯒ ꯐꯣꯟ ꯇꯧꯔꯝꯃꯤ ꯄ꯭ꯔꯀꯥꯁꯅ ꯅꯨꯡꯁꯤꯗ꯫ ꯍꯜꯂꯣ ꯅꯨꯡꯁꯤ, ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯀꯗꯥꯏꯗ ꯊꯦꯡꯅꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯅꯨꯡꯁꯤꯅ ꯈꯨꯝꯃꯛꯏ꯫ ꯀꯩꯁꯥꯝꯄꯥꯠꯀꯤ ꯕꯁ ꯄꯥꯔꯀꯤꯡꯗꯣ ꯑꯗꯨꯗ ꯂꯥꯛꯑꯣ, ꯑꯩ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯂꯛꯀꯦ, ꯐꯣꯟ ꯄꯨꯔꯛꯑꯣ ꯄꯥꯎ ꯐꯥꯎꯅꯅꯅꯕ꯫ ꯄ꯭ꯔꯀꯥꯁꯅ, ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦ, ꯏꯃꯥ ꯇꯥꯔꯒ ꯋꯥ ꯊꯣꯛꯄ ꯇꯥꯔꯦ, ꯕꯥꯏ꯫ ꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯀꯥꯁ ꯐꯣꯟ ꯊꯝꯃꯤ, ꯏꯃꯨꯡꯗ ꯆꯪꯂꯛꯑꯦ꯫
ꯄꯨꯔꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯀꯣꯛꯊꯛꯇꯒꯤ ꯊꯥꯡꯗꯕꯒꯨꯝ ꯏꯌꯥꯡ ꯌꯥꯡꯈ꯭ꯔꯦ ꯋꯥꯈꯜꯁꯨ ꯃꯅꯤꯡ ꯇꯝꯂꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗ ꯐꯝꯈ꯭ꯔꯦ ꯄ꯭ꯔꯀꯥꯁ ꯇꯨꯃꯤꯟꯅ ꯂꯥꯏꯔꯤꯛ ꯌꯦꯡꯂꯒ ꯇꯟꯖꯥꯁꯤꯗ ꯃꯃꯥꯅ ꯃꯆꯥꯕꯨ ꯁꯦꯟꯅꯕ ꯊꯣꯛꯂꯛꯏ ꯂꯣꯠꯅ ꯀꯔꯤ ꯇꯧꯔꯤꯒꯦ ꯁꯦ ꯌꯦꯡꯁꯤꯜꯂꯤ ꯃꯆꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨ ꯎꯕꯗ ꯃꯃꯥꯗꯣ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯏꯆꯥꯁꯦ ꯋꯥꯈꯜ ꯈꯔꯗꯤ ꯂꯩꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯔꯛꯇꯕꯁꯦ ꯀꯨꯏꯔꯕꯅꯤ ꯈꯜꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯃꯥꯗꯣ ꯁꯣꯝꯗꯅ ꯄ꯭ꯔꯀꯥꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤ ꯂꯥꯏꯔꯤꯛꯇ ꯌꯦꯡꯂꯒ ꯃꯃꯤꯠꯇ ꯅꯨꯡꯁꯤ ꯎꯔꯝꯃꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ ꯀꯟꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯀꯧꯔꯛꯏ ꯄ꯭ꯔꯀꯥꯁ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ ꯄ꯭ꯔꯀꯥꯁ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄ꯭ꯔꯀꯥꯁ ꯆꯥꯛ ꯇꯣꯛꯂꯒ ꯊꯣꯛꯂꯛꯑꯦ ꯑꯃꯨꯛ ꯅꯨꯃꯤꯠꯁꯤꯒꯤ ꯊꯥꯕꯜꯁꯦ ꯌꯥꯝꯅ ꯐꯖꯔꯝꯃꯤ 14ꯅꯤ ꯄꯥꯟꯕ ꯊꯥꯕꯜꯅ ꯄꯨꯡꯉꯧ ꯉꯧꯕ ꯅꯨꯃꯤꯠꯅꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯃꯊꯣꯠ ꯀꯥꯔꯛꯄ ꯀꯥꯔꯛꯄꯤꯁꯤꯡꯒꯤ ꯊꯃꯣꯏꯗꯗꯤ ꯃꯊꯨꯝ ꯃꯔꯥꯡ ꯌꯥꯝꯅ ꯍꯧꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅꯤ ꯈꯨꯠꯍꯩꯕ ꯀꯅꯥꯅ ꯁꯩꯊꯥꯅꯔꯤꯕꯅꯤ ꯊꯥꯕꯜꯒꯤ ꯐꯖꯕꯁꯦ ꯄ꯭ꯔꯀꯥꯁꯁꯨ ꯊꯥꯕꯜꯒꯤ ꯐꯖꯕꯁꯦ ꯎꯔꯒ ꯁꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯌꯥꯝꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯅꯝ ꯑꯃ ꯑꯃꯨꯛ ꯌꯩꯔꯝꯃꯤ ꯃꯥꯒꯤ ꯃꯅꯥꯇꯣꯟꯗ ꯀꯔꯤꯕꯨ ꯑꯣꯏꯔꯤꯕ ꯑꯁꯤꯕꯨ ꯈꯜꯂꯝꯃꯤ ꯄ꯭ꯔꯀꯥꯁꯅ ꯇꯨꯡꯗꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯀꯧꯔꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯄ꯭ꯔꯀꯥꯁ ꯀꯩꯗꯧꯔꯤꯅꯣ ꯃꯄꯥꯜꯁꯤꯗ ꯅꯪꯗꯤ ꯇꯨꯝꯕ ꯆꯪꯉꯣꯗꯅ ꯄ꯭ꯔꯀꯥꯁ ꯍꯣꯏ ꯏꯃꯥ ꯃꯈꯥ ꯇꯥꯔꯛꯑꯦ ꯄ꯭ꯔꯀꯥꯁꯅ ꯏꯃꯥ ꯀꯔꯤ ꯃꯅꯝꯅꯣ ꯑꯃ ꯅꯝꯃꯤꯅ ꯁꯤꯕꯨ ꯀꯔꯤꯅꯣ ꯃꯃꯥꯅ ꯑꯉꯥꯎꯕꯣ ꯑꯁꯤꯅꯤ ꯊꯥꯕꯜꯂꯩꯒꯤ ꯃꯅꯝ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯍꯧꯔꯤꯕꯁꯤꯅꯤ ꯌꯥꯔꯦ ꯆꯪꯉꯣ ꯏꯃꯨꯡꯗ ꯇꯨꯝꯃꯨꯔꯣ ꯑꯁꯨꯝꯅ ꯊꯥꯕꯜ ꯐꯈ꯭ꯔꯕ ꯅꯨꯃꯤꯠꯇꯨꯒꯤ ꯐꯖꯕꯗꯣ ꯅꯨꯡꯁꯤꯁꯨ ꯊꯣꯛꯂꯛꯑꯒ ꯌꯦꯡꯂꯝꯃꯤ ꯑꯇꯤꯌꯥꯗ ꯅꯨꯃꯤꯗꯥꯡꯒꯤ ꯊꯥꯖꯅ ꯐꯖꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯁꯨ ꯂꯣꯏꯅ ꯉꯥꯎꯅꯩ ꯅꯨꯃꯤꯠꯁꯤꯃ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄ꯭ꯔꯀꯥꯁ ꯉꯟꯅ ꯍꯧꯒꯠꯂꯦ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯉꯁꯤ ꯃꯥꯒꯤ ꯄꯣꯠ ꯂꯩꯕ ꯆꯠꯀꯗꯕꯒꯤ ꯄꯩꯁꯥꯗꯣ ꯁꯨꯔꯕ ꯌꯦꯡꯂꯝꯃꯤ ꯄꯨꯝꯅꯃꯛꯁꯦ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯁꯨꯝ ꯂꯥꯡꯒꯤꯅꯤ ꯇꯧꯔꯤꯕꯁꯦ ꯄ꯭ꯔꯀꯥꯁꯅ ꯆꯥꯗ ꯊꯛꯇꯅ ꯇꯨꯡꯁꯤꯜꯂꯛꯄ ꯄꯩꯁꯥꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯎ ꯇꯥꯅꯕꯅꯤ ꯍꯥꯏꯗꯅ ꯃꯣꯕꯥꯏꯜ ꯂꯩꯕ ꯆꯠꯇꯣꯔꯦ ꯃꯥꯅ ꯈꯟꯕꯗ ꯆꯨꯝꯃꯦ ꯈꯟꯖꯕꯅ ꯃꯃꯥꯟꯅꯕ ꯍꯧꯔꯒ ꯕꯖꯥꯔꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯦ ꯃꯃꯥꯟꯅꯕꯒꯤ ꯐꯣꯟ ꯄꯨꯔꯛꯑꯦ ꯅꯨꯡꯁꯤꯗ ꯃꯦꯁꯦꯖ ꯇꯥꯏ ꯅꯨꯡꯁꯤ ꯑꯩ ꯂꯥꯛꯄ ꯍꯧꯔꯦ ꯌꯧꯕꯒ ꯍꯥꯏꯔꯛꯀꯦ ꯊꯣꯛꯂꯛꯎꯀꯣ ꯄ꯭ꯔꯀꯥꯁ ꯕꯖꯥꯔ ꯌꯧꯔꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒ ꯃꯈꯣꯏ ꯑꯅꯤ ꯐꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯂꯒ ꯐꯣꯟ ꯑꯃ ꯂꯩꯃꯤꯟꯅꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯣꯏꯔꯒ ꯄ꯭ꯔꯀꯥꯁ ꯐꯣꯟ ꯇꯧꯔꯝꯃꯤ ꯅꯨꯡꯁꯤꯗ ꯑꯩ ꯌꯧꯔꯦ ꯂꯥꯛꯑꯣ ꯃꯐꯝꯁꯤꯅꯤ ꯃꯥꯒꯤ ꯋꯥꯔꯤꯗ ꯌꯥꯎꯕ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯎꯖꯈꯤꯕ ꯃꯐꯝ ꯀꯩꯁꯥꯝꯄꯥꯠ ꯕꯁ ꯄꯥꯔꯀꯤꯡꯗꯅꯤ ꯄ꯭ꯔꯀꯥꯁꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯀꯥꯁꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯒ ꯅꯨꯡꯁꯤꯒꯤ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒ ꯃꯈꯣꯏ ꯃꯔꯤ TG ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗꯒꯤ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯛꯂꯛꯈꯤ ꯂꯥꯞꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ ꯄ꯭ꯔꯀꯥꯁꯅ ꯈꯜꯂꯤ ꯀꯔꯝꯕ ꯑꯣꯏꯒꯗꯕ ꯑꯁꯤꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯤꯅ ꯀꯧꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯦ ꯅꯣꯏ ꯑꯩꯗꯤ ꯑꯊꯨꯕ ꯑꯃ ꯂꯩꯔꯦ ꯆꯠꯂꯝꯃꯒꯦ
ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯍꯣꯏ ꯚꯥꯏ ꯆꯠꯂꯝꯃꯣ꯫ ꯄ꯭ꯔꯀꯥꯁ ꯈꯣꯡꯗꯒꯤ ꯀꯣꯛꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯉꯦ ꯄꯥꯈꯠꯇꯅ ꯀꯔꯤꯕꯨ ꯍꯥꯏꯁꯤꯒꯦ ꯑꯩꯕꯨ ꯇꯧꯔꯤꯁꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯟꯖꯥꯟꯅꯔꯤꯉꯩ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯛꯑꯕꯣ? ꯄ꯭ꯔꯀꯥꯁꯅ ꯅꯨꯡꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯏꯔꯥꯡ ꯂꯥꯡꯕꯤ ꯌꯥꯝꯅ ꯅꯣꯛꯀꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯅꯨꯡꯁꯤꯅ ꯀꯔꯤ ꯂꯩꯕ ꯂꯥꯛꯄꯅꯣ? ꯌꯨꯝꯗ ꯍꯜꯂꯗꯣꯏꯔꯣ? ꯄ꯭ꯔꯀꯥꯁꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯐꯣꯟ ꯑꯃ ꯂꯩꯕ ꯂꯥꯛꯄꯅꯤ꯫ ꯅꯨꯡꯁꯤꯕ ꯎꯕꯁꯤꯗꯤ ꯊꯃꯣꯏꯗ ꯃꯤꯍꯨꯟ ꯗꯪ ꯗꯪ ꯆꯣꯡꯕꯖꯥꯠꯅꯤ꯫ ꯄ꯭ꯔꯀꯥꯁ ꯇꯧꯐꯝ ꯍꯥꯏꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯃꯛ ꯄꯤꯔꯝꯃꯤ꯫ ꯑꯇꯩꯗꯤ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ꯫ ꯄ꯭ꯔꯀꯥꯁꯅ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯅꯨꯡꯁꯤ, ꯑꯃꯨꯛ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯀꯥꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯅꯨꯡꯁꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠꯇꯣ ꯀꯥꯎꯕ ꯉꯝꯗ꯭ꯔꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯔꯀꯥꯁꯀꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯃꯃꯤ ꯇꯥꯈ꯭ꯔꯦ ꯆꯦꯠꯅ꯫ ꯌꯨꯝ ꯌꯧꯔꯦ ꯄ꯭ꯔꯀꯥꯁ ꯑꯗꯨꯒ ꯄꯣꯊꯥꯔꯦ꯫ ꯉꯁꯤ ꯃꯥꯅ ꯄꯥꯝꯖꯅ ꯂꯩꯔꯛꯈꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯤꯝ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯗ ꯐꯣꯟ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯌꯥꯝ ꯍꯔꯥꯎꯅ ꯁꯥꯟꯅꯩ ꯋꯥꯔꯤꯗꯣ ꯃꯈꯣꯏ ꯑꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯒꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯒꯤꯐ ꯂꯩꯔꯝꯃꯤ ꯄ꯭ꯔꯀꯥꯁꯅ ꯅꯨꯡꯁꯤꯗ ꯄꯤꯅꯕ꯫ ꯃꯇꯝꯁꯤꯗ ꯄ꯭ꯔꯀꯥꯁꯀꯤ ꯃꯃꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯝꯃꯤ ꯄ꯭ꯔꯀꯥꯁꯅ ꯇꯧꯕ ꯈꯨꯗꯤꯡ, ꯑꯗꯨꯒ ꯄ꯭ꯔꯀꯥꯁꯅꯁꯨ ꯃꯃꯥꯗ ꯋꯥ ꯇꯥꯅꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯗ ꯇꯥꯅꯔꯒ ꯄꯣꯠꯇꯣ ꯂꯩꯕꯅꯤ꯫ ꯃꯃꯥꯅ ꯑꯣꯏꯅ ꯂꯩꯕꯤꯕꯅꯤ ꯃꯆꯥꯒꯤ ꯈꯜꯂꯒ꯫ ꯌꯥꯝꯅ ꯆꯝꯕ ꯄꯣꯠꯅꯤ, ꯗꯥꯏꯔꯤ ꯑꯃ ꯑꯗꯨꯒ ꯃꯤꯠꯇ ꯁꯪꯅꯕ ꯑꯥꯏꯂꯥꯏꯅꯔ ꯈꯔꯒꯅꯤ꯫ ꯄꯦꯛ ꯐꯖꯅ ꯇꯧꯔꯒ ꯍꯥꯞꯄꯦ꯫ ꯗꯥꯏꯔꯤꯗꯨꯗꯤ ꯄ꯭ꯔꯀꯥꯁꯅ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯣꯏꯅ ꯏꯔꯒ ꯍꯥꯞꯄꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯏꯖꯕ ꯋꯥꯍꯩ ꯈꯔꯅꯤ, ꯗꯦꯠ, ꯃꯇꯝ ꯂꯣꯏꯅ ꯊꯥꯕꯅꯤ ꯗꯥꯏꯔꯤꯁꯤꯗ꯫ ꯗꯥꯏꯔꯤꯒꯤ ꯃꯌꯥꯏ ꯆꯟꯕ ꯐꯥꯎꯕ ꯏꯔꯒ ꯑꯋꯥꯠꯄ ꯁꯔꯨꯛꯇꯨꯗꯤ ꯅꯪꯒꯤ ꯋꯥꯔꯤ ꯏꯔꯛꯎ ꯍꯥꯏꯔꯒ ꯐꯖꯅ ꯊꯥꯏ ꯑꯍꯥꯟꯕ ꯂꯃꯥꯏꯗ꯫ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯗꯥꯏꯔꯤꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯈ꯭ꯔꯦ ꯅꯨꯡꯁꯤꯒꯤ ꯃꯐꯝꯗ꯫ ꯄ꯭ꯔꯀꯥꯁꯅ ꯐꯖꯅ ꯄꯦꯛ ꯇꯧꯔꯕ ꯒꯤꯐꯇꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯊꯤꯟꯕ ꯆꯠꯂꯤ꯫ ꯚꯥꯏꯁꯦ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯒꯤꯐꯅꯤ, ꯃꯉꯣꯟꯗ ꯑꯝꯇ ꯄꯤꯕꯤꯌꯨꯅ꯫ ꯃꯃꯥꯟꯅꯕꯤꯅ ꯍꯣꯏ ꯁꯣꯏꯗꯅ ꯄꯤꯒꯦ ꯑꯩ꯫ ꯁꯤ ꯍꯥꯏꯔꯝꯃꯒ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯄ꯭ꯔꯀꯥꯁ꯫ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯅꯨꯡꯁꯤꯗ ꯒꯤꯐꯇꯣ ꯃꯃꯥꯟꯅꯕꯤꯅ ꯄꯤ꯫ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏ, ꯏꯕꯦꯝꯃ ꯃꯤ ꯃꯆꯥꯗꯤ ꯌꯥꯗꯦꯀꯣ, ꯅꯣꯏ ꯁꯥꯏꯅ ꯇꯨ ꯅꯪꯒꯤꯅꯦꯅ ꯄꯤꯔꯛꯄꯅꯤ, ꯁꯦ ꯂꯧꯖꯔꯣꯁꯦ꯫ ꯅꯨꯡꯁꯤꯅ ꯑꯁꯦꯡꯕꯒꯤꯔꯣ ꯁꯤꯕꯣ ꯍꯥꯏꯔꯒ ꯂꯧꯁꯤꯜꯂꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯌꯥꯗꯦꯀꯣ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯩꯀꯣ ꯁꯤ ꯍꯥꯏꯔꯒ꯫ ꯅꯨꯃꯤꯠꯁꯤꯗ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯕ ꯃꯇꯨꯡ ꯅꯨꯡꯁꯤꯅ ꯀꯔꯤꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ ꯁꯤꯕꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗ ꯄꯦꯛ ꯇꯧꯔꯤꯕ ꯒꯤꯐꯇꯣ ꯍꯥꯡꯗꯣꯛꯑꯦ꯫ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯆꯨꯒꯤ ꯑꯥꯏꯂꯥꯏꯅꯔ ꯌꯥꯎꯔꯝꯕꯗꯨꯗ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯗꯥꯏꯔꯤ ꯑꯃꯁꯨ ꯌꯥꯎꯏꯅ, ꯁꯤꯅ ꯀꯔꯤ ꯏꯔꯤꯕ? ꯍꯥꯡꯗꯣꯛꯄꯒ ꯄ꯭ꯔꯀꯥꯁꯅ ꯊꯥꯔꯛꯄ ꯋꯥꯍꯩꯗꯣ ꯊꯦꯡꯅꯔꯦ, ꯄ꯭ꯂꯤꯖ ꯗꯣꯟ ꯑꯣꯄꯟ ꯋꯤꯗꯥꯎꯠ ꯃꯥꯏ ꯄꯥꯔꯃꯤꯁꯟ꯫ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯁꯤꯗꯤ? ꯐꯣꯟ ꯇꯧꯒꯦꯅ ꯇꯧꯔꯛꯑꯦ ꯐꯣꯟ ꯄ꯭ꯔꯀꯥꯁꯇ꯫ ꯍꯜꯂꯣ, ꯀꯩꯅꯣ ꯗꯥꯏꯔꯤꯁꯤꯕꯨ ꯅꯪꯒꯤ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯅ ꯍꯥꯡꯒꯅꯨ ꯍꯥꯏꯔꯤꯁꯤꯕꯨ? ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯄ꯭ꯔꯀꯥꯁꯅ ꯁꯔꯄ꯭ꯔꯥꯏꯖ, ꯑꯩꯅ ꯂꯨꯅ ꯊꯝꯕꯒꯤꯅꯦ, ꯑꯗꯣ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ, ꯍꯥꯡꯗꯣꯛꯑꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯏꯔꯤꯕꯅꯤ, ꯑꯗꯨꯗ ꯄꯥꯔꯣ, ꯄꯦꯖꯇꯣ ꯇꯪꯈꯥꯏ ꯐꯥꯎꯕ ꯏꯕꯅꯤ꯫ ꯅꯨꯡꯁꯤꯅ ꯑꯋꯥꯠꯄꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ? ꯄ꯭ꯔꯀꯥꯁꯅ ꯋꯥꯠꯂꯤꯕ ꯇꯪꯈꯥꯏꯗꯣ ꯅꯪꯒꯤ ꯋꯥꯔꯤ ꯏꯌꯨ, ꯅꯨꯡꯇꯤꯒꯤ ꯋꯥꯍꯩ ꯈꯔ꯫ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯕ ꯍꯧꯔꯒꯦ ꯀꯣ, ꯄꯥꯔꯃꯤꯁꯟꯁꯨ ꯐꯪꯉꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯗꯨꯒ ꯊꯝꯈ꯭ꯔꯦ ꯐꯣꯟ꯫
matamgi khongchat kanachu thingba ngamde chenthari nungsi seldo maikei khangdana palefam khangdana punsida ahanba thengnaba nupi oibana matabu laining oijarami Prakashti tha amada anirek unaba chalami Prakash nungsibu yamna nungsiba amana Prakashti laiba imungda pokpana chatnaba sen phawba leitaba matangda nungsina lakta lao ai bige se haraga adum pirami unaba ayambana nungsina loi puthoe paisa chatpagi chabagisu yam chamna loina jai Prakashna nungsi gi khudangdo nongmata paikide makhoi ani unafamdi ayambana kangla manung aduga iroi sembagi zoological garden judo oirame nungsina hotel da unasi habada Prakashna yaramde talle ai hainaroida achikpa mafamda fajaba upalopal yenglusi haidana adum ahangba mafamda unarami nongmata hotel da restaurant da makhoi ani chaba thakpa taramde leiraga puraga juda mafam chaba jaga da phamlaga harau harau chaminai nungsi wari kaya amasu sanarami nongmadi Prakashna juda phaminaba kanda nungsi namit usillo hairami nungsi su usille aduga nungsi gi khudangda Prakashna red pen amana chumna irami I love you nungsi loibaga yare namit pangtho haire nungsina kainu irisidi munna yengi ure tharibado nungsi ikaidana mamaido kumjinki makhudanine Prakashna kaidawre sauriro nangbo aina si thabagi namaiga kumjillido nungsina saudejo mina ikai kansina haire Prakash adugi oire hairaga noe aidi sauboi ningore ado nungsi nangbu ai nungsibro sengna nungsina nungsibagi natro ibani sida unarise adum aidi nang adum uninge nanga chaminabase yamna nungai matamdo achit hawan thagi matamni nungsit yamna sitle nungsa sai haiduna satin nama khalami nungsina makhoi ani phamphamdo aduda ngaihaki matungda khanghaudana nungsit kana silai nongsu mangsinkhre makhoi ani gi manakta lairamba satindo thamme nungsa sadrena adubu nungsit lakpada satindo paithokre kara lapna nungsina satin chi paikrem ta tanabiu haire Prakashna ngamdre nang tupsindabadagi nang tanaru cho hogalo hairami makhoi ani inaringe satindo adum lapna paithokre nungsina saurap taraga nang nabuk yamna phatecho hairaga makhut ani duna Prakash gi mananganda pop tharami adudagidi Prakash to mataududa noklami aduga phuk hogalaga satindo tanarui thupsillaga pore aduga nungsigi bekta hapikre ngayaki matung nong thili chuba hure makhoi ani hogalaga lae numituma asumna hokre Prakash dasa ama taba hore hairiba numitchida mayum halakpada miyoi bahai pase dasagi manaini tamba ngamba nate Prakash mana tungliba otodo gari amaga thengainarami laibak fabadagi yamna sokapan yawbadi oikide langthaban khara helakpadani accident thokliba gari mamaida kharadi asokapan oirami adubu gari thauba yadaba habadudi natte mayumda pakhana halami Prakash magi khongi khuruda garina haifet jaikibani mayum yoramdaida nungsida pau pirami nungsi ai haujikta gari accident tawe aina tongma gari do pause hek tabada nungsi khongdagina ton phawba tu chunglami nungsina pakhatna adudi kayam thina soke hairaga puning nungsina mamita ira chelami Prakashna ai kasuk tawdiye tawragabu nangonda aina paw hairak libse haik pangam khidro khong khitang nungaite ado kasuk tawroi pakhat kanu
ꯑꯩ ꯌꯨꯝ ꯌꯧꯗꯣꯔꯦꯁꯦ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯍꯥꯏꯔꯛꯑꯒꯦꯀꯣ꯫ ꯅꯨꯡꯁꯤꯅ ꯍꯣꯏ ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ꯫ ꯄ꯭ꯔꯀꯥꯁ ꯒꯥꯔꯤꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯑꯦ꯫ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯍꯦꯛ ꯊꯥꯡꯕꯒ ꯑꯅꯥꯕ ꯆꯩꯅ ꯈꯔ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯅ ꯑꯔꯣꯏꯕꯗ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯃꯆꯥꯅ ꯈꯣꯡ ꯁꯦꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯣ ꯎꯕꯗ ꯃꯃꯥꯅ, "ꯑꯦ, ꯀꯩꯗꯧꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ?" ꯄ꯭ꯔꯀꯥꯁꯅ, "ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ" ꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯈ꯭ꯔꯦ ꯄ꯭ꯔꯀꯥꯁ꯫ ꯄ꯭ꯔꯀꯥꯁ ꯃꯥꯒꯤ ꯀꯥꯗ ꯇꯞꯅ ꯐꯝꯊꯔꯛꯑꯦ ꯐꯃꯨꯡꯗ, ꯑꯗꯨꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯦ꯫ ꯃꯃꯥꯅ ꯄꯥꯈꯠꯇꯅ ꯀꯧꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ? ꯅꯈꯣꯡꯗꯣ ꯏꯃꯥ ꯌꯦꯡꯒꯦꯁꯦ." ꯃꯃꯥꯅ ꯌꯦꯡꯕꯗꯗꯤ ꯃꯥꯒꯤ ꯈꯨꯔꯨꯗ ꯄꯣꯝꯈꯠꯄꯗꯣ ꯎꯔꯝꯃꯤ꯫ ꯃꯃꯥꯅ, "ꯁꯦ, ꯀꯩꯗꯧꯕꯗ ꯇꯧꯔꯤꯅꯣ ꯍꯥꯏꯌꯣꯕ, ꯄꯣꯝꯂꯒ ꯂꯥꯛꯏꯁꯦ." ꯄ꯭ꯔꯀꯥꯁ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯑꯦ, ꯑꯗꯨꯒ, "ꯏꯃꯥ, ꯑꯩ ꯉꯁꯤ ꯍꯜꯂꯛꯄꯗ ꯑꯩꯅ ꯇꯣꯡꯕ ꯒꯥꯔꯤꯗꯣ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯒ ꯊꯦꯡꯒꯥꯏꯅꯕꯅꯤ, ꯑꯗꯨꯗ ꯌꯩꯁꯤꯟꯈꯤꯕꯅꯤ." ꯃꯃꯥꯅ, "ꯑꯦ, ꯏꯃꯥꯗꯤ ꯃꯥꯡꯂꯦꯗꯅ, ꯀꯔꯥꯏꯗ ꯁꯣꯛꯀꯦ? ꯑꯇꯩꯗꯤ ꯒꯥꯔꯤꯗꯨꯗꯤ ꯀꯃꯥꯏ ꯇꯧꯔꯦ? ꯃꯤ ꯑꯇꯩꯗꯤ?" "ꯏꯃꯥ, ꯀꯩꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯦꯗ, ꯒꯥꯔꯤꯗꯣ ꯍꯥꯏꯐꯦꯠ ꯃꯇꯥꯏꯗꯤ ꯈꯔꯗꯤ ꯁꯣꯛꯑꯦ, ꯃꯤꯁꯨ ꯊꯤꯅ ꯁꯣꯛꯄ ꯑꯃꯠꯇ ꯌꯥꯎꯗꯦꯗ." "ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯄꯥꯈꯠꯂꯤ ꯃꯥꯜꯂꯦ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ." ꯃꯃꯥꯅ, "ꯑꯉꯥꯎꯕ, ꯄꯥꯈꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯒꯕꯨ ꯅꯣꯏꯅꯗꯤ ꯈꯪꯉꯣꯏ, ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯒꯤ ꯀꯌꯥꯃꯨꯛ ꯋꯥꯖꯒꯦꯗꯣ ꯅꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯈꯪꯂꯛꯀꯅꯤ." "ꯏꯃꯥ, ꯌꯥꯔꯦꯁꯦ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ." ꯃꯃꯥꯅ, "ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯔꯣ ꯑꯗꯨꯗꯤ, ꯍꯣꯔꯦꯟ ꯏꯃꯥ ꯍꯤꯗꯥꯛ ꯌꯩꯕꯤꯔꯒꯦꯁꯦ." ꯑꯁꯨꯝꯅ ꯃꯆꯥꯅ ꯄꯣꯊꯥꯈ꯭ꯔꯕꯗ ꯃꯃꯥꯗꯣ ꯃꯊ꯭ꯋꯥꯏ ꯋꯥꯕꯗꯨ ꯐꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯀꯅꯥꯒꯤ ꯃꯐꯝꯗꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯃꯤ ꯇꯥꯔꯒ ꯂꯩꯍꯧꯏ꯫ ꯑꯀꯪꯕ ꯃꯔꯚꯨꯃꯤꯒꯤ ꯂꯩꯉꯣꯏꯊꯛꯇ ꯇꯥꯕ ꯃꯃꯤꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯃꯨꯠꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯃꯤꯗꯤ ꯅꯣꯡꯖꯨ ꯀꯌꯥꯅ ꯆꯥꯝꯂꯕꯁꯨ ꯀꯣꯛꯇꯅ ꯂꯩꯍꯧꯒꯅꯤ, ꯀꯨꯏꯔ ꯀꯨꯏꯔꯒ ꯃꯌꯦꯛ ꯁꯦꯡꯂꯛꯄꯅꯤ꯫ ꯃꯁꯤꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯕꯔꯥ? ꯍꯥꯏꯅꯕ ꯂꯩ, ꯅꯨꯡꯁꯤꯕꯒꯤ ꯑꯇꯣꯞꯄ ꯃꯒꯨꯟꯗꯤ ꯀꯠꯊꯣꯛꯄꯅꯤ, ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯕꯁꯤꯁꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯄ꯭ꯔꯀꯥꯁ ꯑꯃꯗꯤ ꯅꯨꯡꯁꯤꯒꯤ ꯃꯔꯛꯇ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯅꯨꯡꯁꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯕ ꯇꯥꯈꯤ꯫ ꯃꯥꯒꯤ ꯃꯥꯝꯃꯒꯤ ꯀ꯭ꯋꯥꯇꯔꯗ ꯃꯇꯝ ꯈꯔ ꯀꯣꯆꯤꯡ ꯇꯧꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯐꯔꯛ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯥꯡꯖꯤꯡꯗ ꯂꯩꯕ ꯑꯥꯔꯃꯤ ꯀ꯭ꯋꯥꯇꯔꯗꯅꯤ ꯅꯨꯡꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯁ꯭ꯀꯨꯜ ꯀꯣꯆꯤꯡ ꯂꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯄ꯭ꯔꯀꯥꯁꯀ ꯎꯅꯕ ꯑꯃꯗ ꯅꯨꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯗ ꯍꯩꯅꯗꯕ ꯃꯥꯟꯕ ꯑꯃ ꯎꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯈꯔꯁꯨ ꯇꯧꯅꯈꯤ꯫ ꯕꯖꯥꯔꯗ ꯎꯅꯕꯅꯤ꯫ ꯁꯨꯝ ꯌꯦꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯂꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯡꯖꯤꯡ ꯌꯧꯔꯦ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯑꯦ꯫ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, "ꯁꯥꯎꯕ ꯐꯗ꯭ꯔꯤꯕꯣ? ꯑꯩ ꯆꯪꯂꯒꯦ ꯀ꯭ꯋꯥꯇꯔꯗ, ꯌꯥꯔꯕꯣ?" ꯄ꯭ꯔꯀꯥꯁ, "ꯌꯥꯝ ꯆꯪꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯆꯪꯈ꯭ꯔꯣ, ꯑꯩꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯦꯞꯍꯧꯔꯒꯦ." ꯅꯨꯡꯁꯤꯅ, "ꯌꯥꯔꯦ ꯕꯥ, ꯁꯥꯎꯕ ꯐꯔꯣꯕ, ꯅꯪ ꯁꯤꯗ ꯂꯦꯞꯄꯒ ꯑꯩ ꯀꯃꯥꯏꯅ ꯆꯪꯈꯤꯗꯣꯏꯅꯣ?" ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯞꯅ ꯇꯞꯅ ꯆꯠꯂꯝꯃꯤ꯫ ꯑꯃꯅ ꯑꯃꯕꯨ ꯈꯝꯕꯟꯅꯕꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯕꯅꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯑꯥꯔꯃꯤ ꯀ꯭ꯋꯥꯇꯔꯒꯤ ꯒꯦꯠ ꯃꯌꯥꯗ ꯌꯧꯁꯤꯜꯂꯛꯑꯦ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯂꯦꯞꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯅꯪ ꯀꯔꯤꯝꯇ ꯏꯔꯔꯣꯏꯗ꯭ꯔꯣ?" ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯣ ꯄꯤꯔꯝꯃꯤ ꯏꯀꯥꯏꯅ ꯄ꯭ꯔꯀꯥꯁꯇ꯫ ꯄ꯭ꯔꯀꯥꯁ ꯃꯥꯅ ꯆꯠꯄꯗ ꯍꯦꯛ ꯍꯦꯛ ꯄꯨꯕ ꯔꯦꯗ ꯄꯦꯟꯗꯣ ꯂꯧꯊꯣꯛꯑꯒ, "ꯅꯃꯤꯠ ꯎꯏꯁꯜꯂꯣ ꯑꯗꯨꯗꯤ" ꯍꯥꯏꯔꯒ ꯅꯨꯡꯁꯤꯒꯤ ꯈꯨꯗꯥꯡꯗ "ꯑꯥꯏ ꯂꯚ ꯌꯨ ꯅꯨꯡꯁꯤ" ꯊꯥꯔꯝꯃꯤ꯫ ꯃꯇꯝꯗꯣ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯒꯗꯧꯔꯦ꯫ ꯅꯨꯡꯁꯤꯅ, "ꯑꯗꯣ ꯑꯩ ꯆꯪꯂꯒꯦ, ꯄꯨꯡ 2ꯗ ꯒꯦꯠꯁꯦ ꯂꯣꯜꯂꯦ, ꯍꯦꯛ ꯍꯦꯛ
ꯇꯥꯒꯗꯧꯔꯦ ꯄꯨꯡꯁꯦ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯀꯣꯆꯤꯡ ꯆꯠꯇꯣꯏꯅꯦ ꯆꯥꯛ ꯆꯥꯔꯒ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯍꯣꯏ ꯆꯪꯈ꯭ꯔꯣ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯁꯤ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯀꯥꯁ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ ꯄ꯭ꯔꯀꯥꯁ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯡꯁꯤꯅ ꯗꯥꯝꯆꯥ ꯅꯪ ꯃꯄꯥꯟꯗ ꯂꯩꯕ꯭ꯔꯣ ꯉꯁꯤꯒꯤ ꯊꯥꯕꯜꯁꯦ ꯐꯖꯩ ꯌꯥꯝꯅ ꯌꯦꯡꯃꯤꯟꯅꯁꯤ ꯏꯕꯥꯅꯤ ꯊꯣꯛꯂꯛꯎ ꯃꯄꯥꯜꯗ ꯄ꯭ꯔꯀꯥꯁ ꯊꯣꯛꯂꯛꯀꯦ ꯄ꯭ꯔꯀꯥꯁ ꯐꯣꯟ ꯄꯥꯏꯔꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗꯗꯤ ꯊꯥꯕꯜꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯗꯣ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯃꯔꯛꯁꯤꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯃꯨꯛ ꯃꯒꯨꯟ ꯍꯦꯟꯅ ꯍꯥꯞꯂꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯇꯩ ꯅꯨꯃꯤꯠ ꯑꯃꯠꯇ ꯅꯠꯇꯦ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯅꯤ ꯅꯨꯡꯁꯤꯅ ꯗꯥꯝꯆꯥ ꯊꯥꯗꯨ ꯌꯦꯡꯉꯨꯅꯦ ꯐꯖꯗ꯭ꯔꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯅꯤꯁꯤꯁꯨ ꯅꯨꯡꯁꯤꯀꯣ ꯄ꯭ꯔꯀꯥꯁ ꯑꯩꯁꯨ ꯎꯏꯌꯦ ꯅꯨꯡꯁꯤ ꯑꯗꯣ ꯏꯕꯥꯅꯤ ꯍꯌꯦꯡꯋꯥꯏꯁꯨ ꯑꯁꯨꯝꯅ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯠꯇ꯭ꯔꯁꯨ ꯊꯥꯕꯜ ꯐꯕ ꯅꯨꯃꯤꯠꯇ ꯐꯝꯃꯤꯟꯅꯔꯒ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯗꯥꯝꯆꯥ ꯅꯨꯡꯁꯤꯅ ꯑꯗꯣ ꯊꯋꯥꯟꯃꯤꯆꯥꯛ ꯑꯅꯤꯁꯦ ꯑꯃꯅ ꯑꯩꯅꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯗꯥꯝꯆꯥꯅꯤ ꯈꯜꯂꯒꯦ ꯌꯥꯝ ꯅꯨꯡꯁꯤꯕꯣ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯅꯨꯡꯗꯣꯜ ꯊꯛꯀꯤ ꯊꯥꯖꯁꯦ ꯃꯨꯟꯅ ꯌꯦꯡꯂꯨꯔꯕꯗꯤ ꯃꯍꯤꯡ ꯀꯥꯏ ꯍꯥꯏꯅꯕ ꯂꯩꯕꯒꯨꯝ ꯅꯨꯡꯁꯤꯅꯔꯤꯕ ꯀꯅꯥꯒꯤ ꯊꯃꯣꯏꯗꯁꯨ ꯑꯃꯛꯄ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯄꯗ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨ ꯍꯣꯡꯈꯤꯗꯕ ꯅꯠꯇꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯊꯥꯕꯜ ꯐꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯥ ꯌꯦꯡꯃꯤꯟꯅꯩ ꯄ꯭ꯔꯀꯥꯁꯅ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯗ ꯑꯇꯤꯌꯥꯗ ꯊꯥꯖ ꯊꯋꯥꯟꯁꯤꯡꯁꯦ ꯊꯣꯛꯂꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯥ ꯊꯋꯥꯟꯁꯤꯡꯁꯦ ꯎꯈꯤꯗꯕ ꯌꯥꯎꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯣꯛꯂꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯪꯂꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯗꯤ ꯅꯣꯡꯃꯇꯁꯨ ꯃꯨꯠꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯅꯨꯡꯁꯤꯅ ꯗꯥꯝꯆꯥ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯑꯩ ꯊꯥꯖꯔꯨꯗꯦ ꯅꯪꯒꯤ ꯊꯃꯣꯏ ꯑꯩ ꯃꯁꯛ ꯈꯪꯉꯤ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯃꯟꯈꯤꯕꯅ ꯄꯨꯟꯅ ꯀꯝꯃꯤꯟꯅꯈ꯭ꯔꯦ ꯑꯋꯥꯕꯒꯤ ꯄꯤꯔꯥꯡ ꯅꯠꯇꯦ ꯀꯥꯏꯅꯒꯗ꯭ꯔ ꯇꯨꯡꯗ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯒ ꯀꯞꯄꯒꯤ ꯄꯤꯔꯥꯡꯅꯤ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯔꯛꯑꯦ ꯃꯈꯣꯏ ꯑꯅꯤꯃꯛ 12 ꯁ꯭ꯇꯦꯟꯗꯔꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯦ ꯑꯗꯨꯅ ꯐꯣꯟ ꯄꯥꯛꯅ ꯄꯥꯏꯅꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯈꯔ ꯍꯜꯂꯦ ꯌꯥꯝꯅ ꯅꯛꯅꯔꯝꯕ ꯃꯔꯤꯗꯣ ꯈꯔ ꯈꯔ ꯂꯥꯞꯊꯣꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯏ ꯅꯨꯡꯁꯤꯒꯤ ꯊꯃꯣꯏ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯏ ꯄ꯭ꯔꯀꯥꯁꯀꯤ ꯃꯐꯝꯗ ꯃꯥꯅ ꯑꯣꯏꯗꯕ ꯑꯃꯗꯤ ꯇꯧꯔꯝꯃꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯚꯦꯟ ꯊꯧꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯍꯥꯟꯅ ꯃꯔꯤ ꯂꯩꯅꯕ ꯖꯥꯠꯅꯤ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯥꯒꯤ ꯆꯥꯛꯊꯥꯛ ꯂꯧꯕ ꯆꯠꯄꯗꯨꯁꯨ ꯅꯨꯄꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯔꯝꯃꯤ ꯀꯔꯤꯕꯨ ꯊꯣꯛꯑꯒꯗꯕ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯃꯨꯛ ꯅꯨꯡꯁꯤꯕꯒꯤ ꯁꯛꯂꯣꯟꯁꯦ ꯌꯥꯝꯃꯤ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤ ꯄ꯭ꯔꯀꯥꯁꯇꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯊꯃꯣꯏꯗ ꯃꯥꯒꯤ ꯁꯛꯇꯝꯇꯕꯨ ꯂꯥꯠꯆꯔꯤ ꯑꯗꯨꯕꯨ ꯎꯔꯤꯅ ꯑꯅꯛꯄ ꯎꯄꯥꯜꯗ ꯇꯥꯡꯖꯕ ꯃꯍꯧꯁꯥꯅꯤ ꯃꯅꯥꯛ ꯅꯛꯅ ꯍꯧꯕ ꯉꯝꯗꯕ ꯎꯄꯥꯜ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯕ꯭ꯔꯥ ꯎꯔꯤꯗꯤ ꯇꯥꯡꯖꯕꯤꯅꯤ ꯑꯅꯛꯄ ꯎꯄꯥꯜꯒꯤ ꯃꯈꯥꯗ ꯌꯦꯠꯈꯤꯕ ꯇꯥꯕꯅꯤ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯤꯀꯥꯟꯗ ꯑꯃꯨꯛꯇꯪ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯎꯅꯔꯝꯃꯤ ꯅꯨꯃꯤꯠꯁꯤꯗ ꯄ꯭ꯔꯀꯥꯁꯅ ꯅꯨꯡꯁꯤꯗ ꯅꯨꯡꯁꯤ ꯅꯪ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃ ꯇꯥꯕ ꯄꯥꯝꯃꯤ ꯑꯩ ꯅꯨꯡꯁꯤꯅ ꯗꯥꯝꯆꯥ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯂꯤꯕꯁꯦ ꯈꯪꯕꯤꯌꯨ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯄ꯭ꯔꯀꯥꯁꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯡꯁꯤ ꯑꯗꯨꯗꯤ ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯍꯧꯗꯣꯛꯀꯦ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯅꯪ ꯌꯥꯒꯗ꯭ꯔꯣ ꯅꯨꯡꯁꯤꯅ ꯗꯥꯝꯆꯥ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ ꯑꯩ ꯁꯣꯏꯗꯅ ꯌꯥꯒꯦꯕ ꯁꯦ ꯍꯥꯏꯔꯣ ꯄ꯭ꯔꯀꯥꯁꯅ ꯅꯨꯡꯁꯤ ꯃꯔꯤ ꯆꯦꯠꯅꯕ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤ ꯋꯥꯁꯛꯅꯁꯦ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯗꯥꯝꯆꯥ
ꯉꯝꯅꯤ ꯀꯔꯤ ꯍꯥꯏꯅ ꯁꯛꯑꯣ ꯍꯥꯏꯕꯅꯣ ꯍꯥꯏꯔꯛꯎ ꯄ꯭ꯔꯀꯥꯁꯅ ꯅꯨꯡꯁꯤ ꯅꯣꯏꯒꯤ ꯀꯣꯜꯂꯤꯕ ꯏꯁꯣꯔꯗꯣ ꯑꯗꯨꯕꯨ ꯁꯈꯤ ꯊꯝꯗꯨꯅ ꯁꯛꯎ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯋꯥꯐꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕ ꯄꯨꯟꯁꯤꯗ ꯏꯃꯤꯠꯇ ꯏꯆꯥ ꯍꯥꯏꯕꯗꯣ ꯎꯗꯅ ꯂꯦꯟꯕ ꯑꯣꯏꯅꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯤ ꯋꯥꯁꯛꯅꯈ꯭ꯔꯦ ꯃꯥꯒꯤ ꯀꯣꯜꯂꯤꯕ ꯏꯁꯣꯔꯕꯨ ꯁꯈꯤ ꯊꯝꯗꯨꯅ ꯍꯥꯏꯅꯕ ꯂꯩ ꯊꯃꯣꯏ ꯁꯦꯡꯅ ꯁꯛꯄ ꯅꯨꯡꯁꯤ ꯋꯥꯁꯛꯇꯤ ꯑꯗꯨꯝ ꯊꯨꯡꯏ ꯂꯦꯝꯅ ꯃꯥꯡꯗꯦ ꯑꯁꯨꯝꯅ ꯋꯥꯁꯛꯅꯈꯤꯕ ꯅꯨꯃꯤꯠꯁꯤꯅ ꯃꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯁꯛ ꯎꯅꯕꯒꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯃꯆꯨ ꯍꯣꯡꯕ ꯍꯧꯔꯛꯈꯤ ꯅꯣꯡꯃ ꯅꯨꯡꯁꯤꯅ ꯗꯥꯝꯆꯥ ꯏꯕꯥꯅꯤ ꯃꯔꯤ ꯂꯩꯅꯕꯁꯦ ꯏꯃꯥꯅ ꯈꯪꯉꯤ ꯌꯥꯝ ꯉꯥꯡꯉꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯄꯥꯏꯕꯁꯨ ꯆꯩ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯁꯣꯝꯗꯗꯤ ꯅꯨꯡꯁꯤꯒꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯆꯥꯒꯤ ꯕꯦꯟ ꯊꯧꯔꯤꯕ ꯅꯨꯡꯁꯤꯒ ꯍꯥꯟꯅ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯅꯕ ꯍꯣꯠꯅꯕ ꯖꯥꯠꯅꯤ ꯅꯨꯄꯥ ꯑꯁꯤꯒ ꯃꯃꯥꯒ ꯍꯥꯟꯅꯁꯨ ꯌꯥꯅꯕ ꯃꯅꯨꯡꯗ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄꯗ ꯆꯠꯈꯤꯗꯅꯕ ꯃꯆꯥꯅꯨꯄꯤꯗ ꯉꯥꯡꯂꯝꯃꯤ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯏꯃꯥꯗꯤ ꯄꯥꯝꯗꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯏꯃꯥꯅ ꯆꯤꯜꯂꯤꯕꯁꯤꯗ ꯌꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯂꯥꯞꯊꯣꯛꯅꯧ ꯐꯣꯟ ꯄꯥꯏꯕ ꯌꯥꯔꯣꯏ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯣꯏ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯅꯨꯡꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯃꯣꯏ ꯑꯣꯜꯂꯛꯈꯤ ꯃꯥꯒꯤ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯤꯕ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯂꯝꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯆꯤꯛꯄꯗ ꯄꯨꯕꯗ ꯃꯁꯥꯅ ꯌꯥꯔꯝꯃꯤ ꯄ꯭ꯔꯀꯥꯁꯀꯤ ꯋꯥꯈꯜꯗꯤ ꯃꯉꯣꯟꯗ ꯆꯪꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯝꯃꯤ ꯅꯣꯡꯃ ꯅꯨꯡꯁꯤꯗ ꯄ꯭ꯔꯀꯥꯁꯅ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯅꯣꯏ ꯏꯃꯥꯗꯣ ꯑꯩ ꯍꯥꯏꯖꯔꯁꯨ ꯍꯥꯏꯖꯔꯒꯦ ꯅꯣꯏ ꯌꯨꯝ ꯂꯩꯐꯝꯗꯣ ꯇꯥꯛꯑꯣ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯥꯔꯝꯗꯦ ꯂꯥꯛꯀꯅꯨ ꯑꯩ ꯃꯗꯨ ꯉꯝꯃꯣꯏ ꯌꯥꯔꯦ ꯏꯃꯥ ꯂꯥꯛꯑꯦ ꯐꯣꯟ ꯊꯝꯃꯒꯦ ꯍꯥꯏꯔꯒ ꯐꯣꯟ ꯀꯛꯊꯠꯈꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯄ꯭ꯔꯀꯥꯁꯀꯤ ꯊꯃꯣꯏ ꯉꯁꯤꯗꯤ ꯑꯀꯪꯕ ꯃꯔꯚꯨꯃꯤꯒꯨꯝ ꯅꯨꯡꯁꯤ ꯏꯔꯤꯛ ꯀꯪꯂꯕ ꯂꯩꯀ꯭ꯔꯛ ꯆꯠꯂꯕ ꯊꯃꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ ꯀꯅꯥꯗ ꯃꯥꯅ ꯂꯥꯟꯕꯒꯤꯅꯣ ꯉꯁꯤ ꯃꯥꯅ ꯐꯪꯂꯤꯕ ꯅꯨꯡꯁꯤꯒꯤ ꯃꯩꯁꯥ ꯑꯔꯦꯝꯕ ꯇꯥꯈ꯭ꯔꯦ ꯅꯨꯡꯁꯤ ꯋꯥꯁꯛ ꯑꯅꯛꯄ ꯎꯄꯥꯜꯗ ꯌꯦꯠꯈ꯭ꯔꯦ ꯎꯔꯤꯅ ꯃꯗꯣꯝ ꯅꯤꯡꯕ ꯀꯥꯏꯔꯕ ꯆꯦꯛꯂꯥꯒꯨꯝ ꯀꯞꯇꯨꯅ ꯃꯥꯁꯨ ꯑꯣꯏꯈ꯭ꯔꯦ ꯄ꯭ꯔꯀꯥꯁ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯈꯥꯡꯉꯝꯗ꯭ꯔꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯄꯨꯟꯁꯤꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯤ ꯄ꯭ꯔꯀꯥꯁꯀꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯈꯟꯅ ꯊꯝꯖꯔꯤꯕ ꯅꯨꯡꯁꯤꯒꯤ ꯐꯣꯇꯣ ꯗꯨꯇꯪ ꯃꯉꯥꯏꯔꯦ ꯂꯦꯡꯗꯅ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯁꯥꯒꯠꯆꯔꯨꯕ ꯅꯨꯡꯁꯤꯒꯤ ꯃꯪꯂꯥꯟ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯅꯨꯡꯁꯤꯕꯒꯤ ꯃꯆꯨꯅ ꯍꯣꯡꯈ꯭ꯔꯕꯗ ꯊꯥꯕꯜ ꯐꯕ ꯑꯍꯤꯡ ꯀꯌꯥ ꯄ꯭ꯔꯀꯥꯁ ꯅꯨꯡꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯀꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯅꯤꯗꯣ ꯌꯦꯡꯂꯒ ꯃꯤꯠꯂꯨꯗꯒꯤ ꯐꯤꯔꯥꯡ ꯊꯤꯡꯕ ꯉꯝꯈꯤꯗꯦ ꯃꯈꯣꯜ ꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯀꯞꯆꯈꯤ ꯊꯃꯣꯏ ꯄꯦꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯃꯆꯥꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯃꯇꯧꯗꯣ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯌꯦꯡꯕ ꯉꯝꯂꯝꯗꯦ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯆꯥꯎ ꯊꯛꯎ ꯌꯥꯔꯝꯗꯦ ꯐꯅ ꯊꯦꯝꯅꯧꯗꯨꯅ ꯍꯥꯏꯔꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯛꯇꯕ ꯄ꯭ꯔꯀꯥꯁ ꯉꯁꯤꯗꯤ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯉꯤ ꯄ꯭ꯔꯀꯥꯁ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯕ ꯄꯥꯝꯂꯝꯃꯤ ꯅꯨꯡꯁꯤꯅ ꯁꯛꯂꯣꯟ ꯊꯨꯅ ꯍꯣꯡꯈꯤꯕꯁꯦ ꯑꯗꯨꯅ ꯃꯔꯤ ꯃꯈꯣꯡ ꯈꯪꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯃꯤꯗꯒꯤ ꯍꯥꯟꯅ ꯇꯧꯔꯛꯈꯤꯕ ꯂꯩꯀꯥꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯣꯟ ꯇꯧꯔꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯗꯨꯗ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯅꯨꯡꯁꯤꯒꯤ ꯃꯃꯥꯅ ꯌꯥꯗꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯚꯦꯟ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯀꯣꯏꯆꯠ ꯆꯠꯄ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯇꯥꯔꯦ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤ ꯋꯥꯁꯛꯅꯈꯤꯕ ꯂꯩ ꯃꯥꯅ ꯇꯧꯔꯤꯗꯣ ꯐꯠꯇꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯗꯣꯛꯂꯝꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯌꯦꯡ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯐꯣꯟꯗꯒꯤ ꯈꯨꯝꯂꯛꯈꯤ ꯐꯔꯦꯁꯦ ꯈꯜꯂꯨꯔꯅꯨ ꯀꯥꯎꯊꯣꯛꯄ ꯇꯝꯃꯣ ꯅꯪꯒꯤ ꯑꯣꯏꯌꯨ ꯇꯝꯂꯝꯗꯕꯒꯤꯅꯦꯅ ꯈꯟꯗꯣꯛꯑꯣ ꯄ꯭ꯔꯀꯥꯁꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯦꯛ ꯊꯣꯡꯒꯥꯜ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕꯏꯃꯨꯡ ꯑꯃꯒꯤ ꯃꯆꯦ ꯑꯃꯒꯅꯤ ꯑꯍꯟ ꯈꯔ ꯑꯣꯏꯔꯕ ꯑꯁꯨꯝ ꯍꯧꯈꯤꯕꯅ 12 ꯑꯦꯛꯖꯥꯝ ꯌꯧꯁꯤꯜꯂꯛꯑꯦ ꯄ꯭ꯔꯀꯥꯁ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯝꯃꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯂꯨꯞꯅꯕ ꯍꯣꯠꯅꯔꯤ ꯀꯟꯅ ꯃꯇꯝ ꯀꯨꯏꯅ ꯌꯦꯡꯂꯨꯗ꯭ꯔꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ ꯅꯨꯡꯁꯤꯕꯅ ꯏꯟꯊꯣꯛꯄꯤꯔꯕ ꯄ꯭ꯔꯀꯥꯁ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯀꯅꯥꯒꯁꯨ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯇꯧꯗꯅ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯝꯃꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯑꯉꯛꯄꯅꯤ
Isingna hapluba patragi matungina masak masu onbagum thamoigi masusu onba ngami. Nungsi mana mirairaba prakasta onsinduna muk maisak pirare amuk. Tuminna lejakraba migi kairaba thamoido khemjanbagi mahut khoi mahumda chaina thinbagum nungsina maga khangnariba nupaduga manaraga prakasta amuk lenabagum tabada warba wahai kaya ama hairai. Aidi mangonda lairaduni nang kari orige nangna lekai gi mida phone ga taruklido nathau leitabro aigi punsida nangi chanafam leite matung aigi lambida yalakanu si hairaga nokshan birai makhoi ani changdana prakasta phone taruklaga Prakash saudana wayakum khara tawre aduga phone do kakthale karamba thamoinabu khangba ngamgani asuk kanba maisa masida natte nuksigi mamanasu isa nupigi luhongdawre chele karimta hairakpa yaroi nang mida isagi maramdasu hanglakanu sina roibani wase hairoi asengba nuksibadi kathokpani Prakash ki nuksiba kathokpa tarmi nuksigi punsida nungai yafana laiba oirasanu pukningda khalami makhata namu nuksigi maramda nongmata hangkhidre thamoi kaina lenba misak haibado oire ngasidi sagatluba nungsibagi asa kaya amasu manglan oire adubu thamoidadi nungsi haiba wahisimadi mayek lana tahore magi thamoida mafam amadi kallaga lehori ngasi fawba asumna Prakashna warep ama laukre punsida nupi haibase thajaba thamaroi mapoksigi Prakash 12 exam yausilae numit nini humni tamak ngaire langlamba wakhal phathaduna mangda taraga leiba exam do mayok nakre haibadi Prakash exam do thakre exam loirba matung Prakash ta matam khara lerga nongma phone lama laame lakliba phone do atai kana matagi oiramde nungsigi lekai gi mache dugi oirame hello iche kari leirage yam thajadana mache duna Prakash ta ibungo nang pau tarabo nungsido chenkre bender perduda Prakashna iche ai pau tareda kuire moigi mamana phone da haire nongma chaisu yamna chairame engonda machagi pau hangakanuna mache duna hoi adu fare iche nangonda karinomta haigena thawoina tawrapani Prakash takpiyu iche ai kai tawjo haibano makha tare nabani wasaknai haibado madu kokpiyu hayeng maduna phattaba ama oireklabadi ma mamitagi mapita na lengani Prakash iche ai hojik madugi nungai tabadumadi laibani ma naibu mirai rabasu aigi thamoinadi mabu waroba sawba mata thamdre magi yaifavata oisanu khallibani che masi hairaga Prakash mittagi ira chelai mataududa machena ibungo nangbu kaplabro iche kapteda iche aidi mangonda hangbadi hangaroi punsida magi mapaudu mana kadigumba aingonda soikre lankre kokpiyu hairadi harauna kokpigani masi hairaga phone to thamkre angakpani miyoibagi punsi khuba khunamni nungsi yening hunduna harau nungaina haurakhiba Prakash ki nungsi basanta ngasidi naken tha ore matamgi matungina hongba naiba taibang khongchatta naitom leliba kanagi thamoi kayam nungairamgani Prakash amadi nungsigi poloidi kaina bhaibaduna oire punsigi lamnakhre ichel amada punna tawtharakibado punsigi tangkak amada tongan tongan chenthakre punsigi lamaisu wari hongkre hongdriba haibabu Prakash ki thamoida tahawriba asengba nungsigi saktamdu tamak mangaire tha kharagi matungda 12 council gi exam haidoi exam haidorakpada Prakash exam pass tawre ngasidi matam kayadagi nokpa kaururaba machagi haraumi nokto mamana uba fangi pause tabada apokpa mapana lairabasu machagi damak nga macha ma leiraga puraami aduga mama dhai mama se ngasidi nga se isa pass torpagi ngani thongu phajana
ꯁꯤ ꯍꯥꯏꯔꯝꯃꯒ ꯂꯥꯏꯔꯕꯅꯤꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯦ ꯐꯥꯎꯕ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯃꯃꯥꯅ ꯉꯥ ꯃꯆꯥꯗꯣ ꯊꯣꯡꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯄꯥ ꯍꯜꯂꯛꯄꯒ ꯄꯨꯟꯅ ꯆꯥꯔꯝꯃꯤ꯫ ꯃꯄꯥꯅ "ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯅꯪꯗꯤ ꯀꯔꯤ ꯇꯝꯅꯤꯡꯂꯕ? ꯃꯈꯥꯗꯤ ꯏꯄꯥꯅ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯇꯝꯍꯟꯒꯅꯤ, ꯃꯤꯔꯛ ꯇꯤꯟꯅꯕ ꯍꯣꯠꯅꯒꯅꯤ"꯫ ꯄ꯭ꯔꯀꯥꯁ: "ꯕꯕꯥ, ꯑꯩ ꯇꯝꯃꯔꯣꯏꯗ"꯫ ꯃꯃꯥꯅ: "ꯀꯔꯤꯒꯤ ꯌꯥꯗꯦ? ꯅꯪ ꯀꯩꯁꯨ ꯋꯥꯔꯨꯅꯨ꯫ ꯏꯃꯥꯒ ꯅꯪꯒꯤ ꯕꯕꯥꯒꯅ ꯆꯔꯥ ꯅꯥꯝꯃꯇ ꯆꯥꯔꯕꯁꯨ ꯏꯆꯥꯁꯤꯡꯕꯨꯗꯤ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ꯫ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦꯀꯣ, ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨ"꯫ ꯄ꯭ꯔꯀꯥꯁ: "ꯍꯣꯏ ꯏꯃꯥ, ꯌꯥꯔꯦꯕ ꯇꯣꯛꯑꯣ, ꯑꯩꯅ ꯃꯃꯥꯒ ꯕꯕꯥꯒ ꯋꯥꯒꯅꯤꯅ ꯈꯟꯕꯒꯤꯅꯦ"꯫ ꯅꯨꯃꯤꯠꯁꯦ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯃꯄꯥꯜ ꯊꯣꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯂꯕꯁꯨ ꯊꯃꯣꯏꯗꯗꯤ ꯀꯞꯂꯤꯕꯅꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ꯫ ꯑꯆꯤꯛꯄ ꯃꯐꯝ ꯂꯝꯃꯥꯡꯁꯤꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯠꯇꯅ ꯇꯥꯈꯤꯕ ꯅꯨꯡꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯗꯨꯅ ꯀꯧꯔꯛꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯩꯔꯦ ꯄ꯭ꯔꯀꯥꯁꯇꯣ꯫ "ꯗꯥꯝꯆꯥ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ"꯫ ꯋꯥꯍꯩꯁꯦ ꯇꯥꯗꯨꯅ ꯂꯩꯔꯦ, ꯀꯥꯎꯔꯒꯦ ꯈꯟꯕꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯔꯦ ꯆꯠꯈ꯭ꯔꯕꯁꯨ ꯃꯐꯝꯗꯒꯤ ꯅꯨꯡꯁꯤꯅ꯫ ꯑꯁꯣꯝꯗꯅ ꯅꯨꯡꯁꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ꯫ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯄ꯭ꯔꯀꯥꯁꯇ ꯊꯤꯅ ꯆꯩꯊꯣꯛꯈ꯭ꯔꯕꯁꯨ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯛꯄ ꯃꯇꯝ ꯊꯥꯕꯜ ꯐꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯗꯥꯝꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯗꯥꯝꯆꯥꯅ ꯄꯤꯔꯛꯈꯤꯕ ꯗꯥꯏꯔꯤꯗꯣ ꯃꯊꯟꯇ ꯆꯦꯠꯅ ꯀꯣꯜꯂꯒ ꯄꯦꯟꯅ ꯀꯞꯆꯈꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯣ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ, ꯅꯤꯉꯣꯟꯒꯤ ꯃꯣꯂꯥꯡꯈꯥꯗꯣ ꯄꯤꯇꯅ ꯆꯣꯠꯈ꯭ꯔꯦ꯫ ꯅꯤꯉꯣꯜꯒꯤ ꯃꯄꯣꯛꯁꯦ ꯇꯣꯜꯂꯤꯗ, ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯀꯥꯗ ꯇꯨꯡꯖꯒꯗꯕꯗꯣ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯄꯗ ꯄꯨꯝꯅꯃꯛ ꯑꯣꯏꯈ꯭ꯔꯦ ꯀꯥꯏꯅꯕꯅ ꯄꯟꯊꯨꯡ꯫ ꯃꯆꯤꯟ ꯄꯦꯟꯅ ꯃꯥꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥꯗꯨꯒꯤ ꯄꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕꯤꯈꯤꯕ ꯆꯩꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯡꯁꯤ ꯉꯁꯤꯗꯤ ꯃꯅꯤꯡꯇꯝꯅ ꯀꯞꯄꯦ ꯑꯍꯤꯡꯁꯤꯗ ꯀꯅꯥꯁꯨ ꯇꯥꯗꯅ꯫ ꯃꯥꯅ ꯂꯥꯜꯂꯨꯔꯤꯕ ꯃꯌꯥꯝꯗꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯦꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯡꯁꯤꯅ ꯄ꯭ꯔꯀꯥꯁꯇ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ꯫ "ꯗꯥꯝꯆꯥ, ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯅꯦ, ꯅꯨꯡꯉꯥꯏꯔꯤꯕꯣ"꯫ ꯄ꯭ꯔꯀꯥꯁ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯅ ꯈꯪꯍꯧꯗꯦ ꯇꯥꯈꯤꯕ ꯂꯃꯥꯏꯗ "ꯅꯨꯡꯉꯥꯏꯔꯤꯌꯦ. ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯕꯨ ꯍꯪꯕꯤꯔꯛꯄ"꯫ ꯅꯨꯡꯁꯤꯅ: "ꯗꯥꯝꯆꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯩ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯁꯛꯇꯨ ꯉꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯌꯥꯊꯪꯅ ꯍꯦꯟꯅ ꯀꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯂꯩꯔꯝꯃꯕꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕ ꯐꯪꯒꯦꯀꯣ"꯫ ꯄ꯭ꯔꯀꯥꯁ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ "ꯌꯥꯔꯦ ꯅꯨꯡꯁꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ"꯫ ꯅꯨꯡꯁꯤ: "ꯗꯥꯝꯆꯥ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯤꯖꯒꯦ, ꯄꯤꯕꯤꯒꯗ꯭ꯔꯥ"꯫ ꯄ꯭ꯔꯀꯥꯁ: "ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯄꯤꯒꯦ. ꯑꯩꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡ ꯅꯪꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ"꯫ ꯅꯨꯡꯁꯤ ꯃꯤꯠꯂꯨꯗ ꯏꯔꯥ ꯆꯦꯜꯂꯒ: "ꯗꯥꯝꯆꯥ, ꯑꯩꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯅꯨꯡꯁꯤ ꯋꯥꯁꯛꯇꯣ ꯀꯣꯛꯄꯤꯔꯝꯃꯨ. ꯑꯗꯨꯒ ꯗꯥꯝꯆꯥ, ꯑꯩ ꯅꯪꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯕ ꯄꯥꯝꯃꯤ. ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯁꯦ ꯏꯐꯝꯗ ꯁꯨꯝ ꯂꯩꯍꯧꯔꯕꯗꯤ ꯑꯩ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯃꯔꯣꯏ. ꯑꯗꯨꯅ ꯃꯁꯤ ꯗꯥꯝꯆꯥ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯒꯦ"꯫ ꯄ꯭ꯔꯀꯥꯁꯅ: "ꯅꯨꯡꯁꯤ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯤ ꯄꯟꯊꯨꯡ ꯈꯛꯀꯤ ꯅꯠꯇꯦ, ꯃꯄꯣꯛꯁꯤꯃꯒꯤꯅꯦ. ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅꯕ ꯅꯨꯡꯁꯤ ꯋꯥꯁꯛꯇꯣ ꯑꯩꯅ ꯉꯁꯤ ꯀꯣꯛꯄꯤꯔꯕꯅꯤ. ꯑꯗꯨꯒ ꯅꯐꯝꯗ ꯊꯝꯈꯤꯕ ꯗꯥꯏꯔꯤꯗꯨꯃꯗꯤ ꯑꯩꯅꯦ ꯈꯜꯂꯒ ꯊꯝꯃꯨꯀꯣ"꯫ ꯅꯨꯡꯁꯤꯅ: "ꯗꯥꯝꯆꯥ, ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨꯀꯣ"꯫ ꯄ꯭ꯔꯀꯥꯁꯅ: "ꯉꯥꯛꯂꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ꯫ ꯄ꯭ꯔꯀꯥꯁ ꯐꯣꯟꯗꯣ ꯊꯝꯈꯤꯕꯒ ꯄꯦꯟꯅ ꯀꯞꯆꯈꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯄ꯭ꯔꯀꯥꯁꯇꯤ ꯑꯆꯤꯛꯄ ꯃꯐꯝꯗ ꯅꯥꯏꯇꯣꯝ ꯐꯝꯗꯨꯅ ꯋꯥꯔꯤ ꯑꯣꯏꯍꯧꯔꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯏꯔꯤꯜ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯇꯣꯔꯕꯥꯟꯗ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯀꯞꯍꯧꯔꯤ꯫ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯂꯦꯡꯗꯅ ꯊꯃꯣꯏꯗ ꯂꯩꯍꯧꯏ ꯍꯥꯏꯕꯁꯦ ꯄ꯭ꯔꯀꯥꯁꯀꯤ ꯄꯨꯟꯁꯤꯅ ꯎꯠꯂꯤ꯫
ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯔꯣꯏꯕꯗ ꯏꯄꯤꯁꯣꯗ 10 ꯊꯨꯡꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯝꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯑꯗꯣꯝꯗ ꯋꯥꯔꯤ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯋꯥꯔꯤ ꯊꯥꯕꯤꯔꯛꯎ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯞꯆꯒꯅꯤ꯫ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯣꯃꯦꯟ ꯄꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ꯫